ꯑꯩꯒꯤ ꯑꯍꯥꯟꯕꯩꯗꯣ ꯁꯣꯏꯈ꯭ꯔꯦ ꯏꯆꯤꯟꯅꯥꯎ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯂꯥꯏꯚ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯧꯖꯔꯛꯄꯅꯤ ꯏꯆꯤꯟꯅꯥꯎ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯂꯥꯏꯛ ꯕꯤꯔꯝꯃꯣ 이친나오 ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯍꯥꯟꯕꯩꯗꯣ ꯁꯣꯏꯈ꯭ꯔꯦ Thank you karena like taubirai itu komen thambiramo ai ahambai like to soikhre ai soikhine taubani ko waruba dewa parsuwana komen thambiramo net nungaitana like thajabane do soikhre like to thank you kanano like comment tam thambiramo isina lama targadi comment tam thambiramo thank you ai chak tuk ngai ko me waru ga de ko ado ai hainabi khitang ai khandi khalyaba ko ado mayam handai su ai bu nusibiduna sina mayam na habirakpa adoni thank you ahambai da hawtre la to kitang ama kolak saraktarana aina kitang soihre ado ko next of lakpani thank you khobi mari sure kanano sinau like to biramo ko hoite mera masi nusibiduna naugi channel se like to biramo ngasai ahambai do soikhre ko ado comment dan thambiramo ko nabu nusibiduna comment thambiramo mayam jarangai de aina kan to se khaga dim thadok jage kamu suwi da ngang do orang do like mari lai chinau kanano comment thambiramo nusibiduna ado ai 1 hour pha ga de ngata pungkhai am dang ngare bana ko kara ri ko lo chana problem thokre ado 11 clock tarabadi kana guma chinau hayeng thoka bantra hayeng ni monday ni na thaba kana ba mata ni chinau duty chana ba school chana ba chinau liba taragadi like tombira maga kana to ga bai tobira maga sum ngana potha biu chinau myam ko koi na tapi do ngau chana bagi kana no chinau like mai di lakpire do comment thambiramo chak theng cha kanggu ngha lakpisi
numitki ai channel da support ba ai channel ma lakri ma lakte ba ngasi di ai live lo salaroi sinama yang phajabri yang se Radha hang jade Radha hang jade What happened? Radha Sinamayam ay sakjari basi akhagi Krishna Anuraga kawe aina jamna pamjaba isai ni ko janan tambiramba wa khalse uthap khangre Radha hang jade Radha Thai ojab che Radha hang jade Radha tenang hayang siang phiang le jaro chapu do thai oja bachi Radha hang Jyoti lai Panulan ngam debere Wakhed ko mapok ashe Hinggi pamai le Radha hang jade Ma'am ay napamjabay siya ni ma'am comment sung thambira mo Why pambay lay tre
England ơi mày cha ơi nhưng mà gỡ preate ilupudune su England ơi radhani thamo lần why Bombay why Bombay England ơi mày cha ơi England ơi mày cha ơi mà gỡ preactive mà gỡ preactive ilupudune su England ơi radhatane thamo lần why Sina Krishnanuraga Krishnana Srimati Bima Radhika की तमता वाजे बनी इता शुभो जाना thôi ba Radha Tarang Prem Gi Ilani Tao Subho like mari sida comment am tadi comment lakte kana national comment thambiramo ngang sakna de itu punya bilang dang sakna de Hồng giao biêu gâu rê Chán biêu na nai vô Hồng ai hơ chàng Cất chê đi chô rôn đà Hồng giao biêu gâu rê Thâu gia biêu gâu rê Thâu gia biêu gâu rê Chán biêu na nai ô Thâu ai hơ chàng Cất chê chô rôn nàng Hồng Giang biêu Hiệp hộ dồn su khăn dễ địa Sát hồn su hành dễ địa
nanggi nam tư cao hơn đi nô hậu gia đi gâu đi 보존수 강제리 사돈수 할제 어디 보존수 강제리 사돈수 할제리 낭기 남들 cao hơn binu không ra binu mà bu khu đình này nang nam cao hơn hello. Hello. Iba ini nak video je live kali tu. Kami ni mentok ni kadang ini sangat hari tu. Komen makha ada you tu na. Aku iba tu kan cang mula komen tok dia, iba tu tu akan ada tok dia. Apa? Tu nanti kan apa komen lagi tu. Kali kita lagi ni na. Aduh, ini tu ini live TV ni kami ni kami tu tu mana ni live tahu tu mana dia ba. Makha ada you ni jadam tu boleh orang ni lagi. Ha. Makha nang line dia lagi ko. Hello. Kami ni bang video sang pada. Nang lagi ai yang ke nang lagi kamera. Yung. Mamu lại đi. Yung komen naman lapar yung do. Atau kami live price atau kami live price tu panggil sih kami ni bang tu iba ini kami thongsi. Kok pun cari sih je yung. Ay komen naman capre yung do. Like dan na naman lapar yung. Ako sini. Line na sumle yung. Ni sujati. Jai lai sidina. Wow, thank you. Ai jende bitala nga sade la ngai bani ko na bungna jabi hai ke hai no. Alap jarba. Tum dribo ma. Mak tum dribo. Kali hana de bitarang je YABI. Yabi hai ke hai no. Jabi. Oi na sami singang to ri da. Okay, thank you. Kali nyang chai isan de bitang si like to mo kaka monggogi channel do. Ngasari kaka nang ngai bin ka hojik ta jari ya. Thank you. Sin hojik ta jare se. Ne jadan to buni. Bangalore de gini aigi nong pina phone to ri se jabani haibane o jabani haiba urba mine hai se comment na hai je ong sanjana rebitara jabani haiba jabi kenyang chai ngasi di rebita kenyang chai ki tokari খাইছে আজকে 11টার সময় 10টা 15টা কি আমি লাইভ চালু করছিল তবু একটা কল আসলো ওই ডিস্টার্ব কারণে কাটার পরে নয়া চালু করছে এলবিটা kakagam mana ya oh hoy atau pagidi jaba ibay giduga ngasai kai jade hajike jare oh hoy jare ba chare ibay chakcha lo to aham ba lab tharu re bane
ꯀꯣꯜ ꯑꯃ ꯂꯥꯛꯄꯗ ꯑꯩꯅ ꯀꯛꯄꯗ ꯎꯜꯇꯥ ꯅꯝꯃꯨꯕꯗꯒꯤꯅꯦ ꯀꯩꯅꯣ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯔꯤꯃꯨꯚ ꯑꯣꯏꯊꯣꯛꯈ꯭ꯔꯒꯅꯦ ꯑꯅꯧꯕ ꯑꯃꯨꯛꯀ ꯂꯥꯏꯚ ꯊꯥꯕꯅꯤ ꯅꯣꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯅꯥꯎꯕꯤꯗꯤ ꯂꯩꯕ꯭ꯔꯥ ꯉꯁꯤ ꯁꯟꯗꯦꯅꯤꯅ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨ ꯔꯦꯕꯤꯇꯥ ꯅꯪ ꯀꯀꯥꯒ ꯍꯤꯟꯖꯥꯡ ꯃꯥꯟꯅꯩ ꯑꯗꯣ ꯀꯩ ꯀꯩ ꯃꯊꯦꯜ ꯌꯥꯎꯒꯦ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯑꯣ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯃꯦꯔꯥꯃꯦꯁ ꯆꯥꯔꯦ ꯍꯌꯦꯡꯗꯣ ꯕꯁꯟꯇ ꯀꯨꯃꯥꯔ ꯂꯚ ꯌꯨ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯏꯅꯥꯎ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯃꯅꯤꯄꯨꯔꯤ ꯅꯠꯇꯦ ꯀꯔꯤ ꯀꯧꯒꯗꯕ ꯕꯁꯟꯇ ꯀꯨꯃꯥꯔ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦꯀꯣ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯒ ꯀꯥꯅꯦꯛ ꯂꯩꯔꯕꯗꯤ ꯐꯩ ꯀꯥꯅꯦꯛ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯒꯤꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯄꯥꯏꯖꯔꯤꯁꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯂꯩꯖꯔꯤꯁꯦ ꯑꯣꯐ ꯂꯩꯇꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏꯌꯦ ꯏꯕꯥꯏ ꯑꯩ ꯉꯁꯤ ꯃꯦꯔꯥꯃꯦꯁ ꯆꯥꯏ ꯍꯌꯦꯡꯁꯨ ꯃꯦꯔꯥꯃꯦꯁ ꯆꯥꯅꯤ ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯨꯝꯅꯤ ꯈꯪꯕ꯭ꯔꯥ ꯍꯌꯦꯡ ꯄꯨꯄꯨ ꯂꯥꯛꯀꯅꯤꯀꯣ ꯍꯌꯦꯡ ꯄꯨꯄꯨ ꯂꯥꯛꯀꯅꯤ ꯄꯨꯄꯨ ꯂꯥꯛꯑꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯅꯪꯁꯨ ꯀꯣꯜ ꯇꯧꯔꯛ ꯈꯪꯉꯕ ꯄꯨꯄꯨ ꯄꯨꯡ 1:30 ꯑꯗꯥꯏ ꯂꯥꯛꯀꯅꯤ ꯂꯥꯏ ꯈꯨꯔꯝꯕꯅ ꯄꯨꯡ 4 ꯑꯗꯥꯏꯗ ꯍꯧꯅꯤ ꯈꯪꯕꯅꯦ ꯂꯥꯏ ꯈꯨꯔꯝꯂꯒ ꯄꯨꯄꯨ ꯂꯥꯛꯑꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯅꯪꯁꯨ ꯇꯧꯔꯛꯎ ꯏꯕꯥꯏꯅ ꯀꯥꯎꯔꯁꯨ ꯅꯪ ꯇꯧꯔꯛꯎ ꯈꯪꯕꯣ ꯍꯣꯏ ꯏꯕꯥꯏꯅ ꯀꯥꯎꯁꯨ ꯅꯪ ꯇꯧꯔꯛꯎ ꯅꯥꯎꯕꯤ ꯃꯣꯕꯥꯏꯜꯗꯁꯨ ꯂꯥꯏꯛ ꯇꯧꯔꯛꯎ ꯑꯗꯣ ꯕꯁꯟꯇ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯒ ꯀꯅꯦꯛ ꯂꯩꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯄꯥꯏꯔꯕꯗꯤ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯀꯣ ꯂꯥꯛꯑꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯃꯥ ꯊꯕꯛꯇ ꯑꯣ ꯃꯥ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ ꯉꯁꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯀꯅꯤ ꯃꯥꯛꯇꯤ ꯍꯣꯏꯅꯦ ꯑꯥꯗꯗꯤ ꯑꯌꯨꯛ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯡꯊꯤꯟ ꯍꯥꯏꯕ ꯅꯨꯡꯗꯥꯡ ꯍꯥꯏꯕꯗꯤ ꯑꯗꯨꯝ 24 ꯘꯟꯇꯥ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯐꯝꯅꯤ ꯕꯦꯡꯒꯂꯣꯔꯁꯦ ꯂꯩꯕ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯉꯥꯡ ꯇꯨꯝꯗ꯭ꯔꯤ ꯃꯥ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯀꯅꯤ ꯉꯁꯤ ꯀꯀꯥꯒꯤ ꯁꯛꯇꯣ ꯀ꯭ꯋꯥ ꯆꯥꯔꯒ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯁꯛꯇꯕꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯍꯟ ꯑꯣꯏꯅ ꯎꯔꯝꯃꯤ ꯅꯪ ꯍꯧꯔꯦꯅꯦꯀꯣ ꯀꯀꯥꯒ ꯗꯥꯏꯂꯣꯛ ꯇꯧꯕꯁꯦ ꯀꯀꯥꯒꯤ ꯁꯛꯇꯣ ꯀ꯭ꯋꯥ ꯆꯥꯔꯒ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯁꯛꯇꯕꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯍꯟ ꯑꯣꯏꯅ ꯎꯔꯝꯅꯤ ꯑꯗꯣ ꯀꯀꯥꯁꯦ ꯑꯍꯟ ꯃꯥꯟꯕ꯭ꯔꯥꯕ ꯅꯪꯅ ꯎꯕꯗ ꯍꯥꯏꯔꯛꯎꯅꯦ ꯅꯨꯡꯉꯥꯏ ꯑꯉꯥꯡ ꯇꯨꯝꯗ꯭ꯔꯤ 2:30ꯗꯗꯤ ꯇꯨꯝꯗꯣꯏꯅꯤ ꯑꯣ ꯌꯥꯝ ꯊꯦꯡ ꯇꯨꯝꯃꯤꯅ ꯃꯥꯛꯇꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯁꯟꯇ ꯂꯩꯔꯤꯕꯣ ꯂꯩꯔꯒꯗꯤ ꯂꯥꯏꯛ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ ꯔꯦꯕꯤꯇꯥ ꯀꯀꯥꯁꯦ ꯌꯥꯝ ꯑꯍꯟ ꯃꯥꯟꯈ꯭ꯔꯕ ꯍꯥꯏꯁꯦꯕ ꯃꯤꯅ ꯎꯕꯗ ꯑꯍꯟ ꯃꯥꯟꯗꯅꯕꯅꯤ ꯀꯀꯥꯅ ꯏꯁꯄꯣꯔꯤꯡ ꯃꯆꯥ ꯂꯤꯠꯂꯤꯁꯦ ꯃꯤꯅ ꯎꯕꯗ ꯃꯥꯟꯗꯦꯗ ꯑꯗꯣ ꯕꯁꯟꯇ ꯆꯠꯈ꯭ꯔꯕꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯅꯦꯛ ꯂꯩꯇꯗꯤ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯏꯕꯥꯏ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯔꯤꯍꯦ ꯍꯥꯏꯔꯒ ꯅꯍꯥ ꯑꯣꯏꯔꯤ ꯍꯥꯏꯔꯒ ꯑꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯉꯁꯥꯏ ꯅꯅꯦꯕꯧ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏꯗ ꯀꯣꯏꯕ ꯅꯨꯡꯊꯤꯟꯗ ꯔꯦꯕꯤꯇꯥ ꯍꯥꯏꯔꯛꯑꯣ ꯀꯀꯥ ꯑꯍꯟ ꯃꯥꯜꯂꯕ ꯌꯥꯝꯅ ꯑꯗꯣ ꯁꯗꯅ ꯅꯪ ꯆꯦꯅꯦꯜ ꯍꯥꯡꯉꯣ ꯏꯕꯥꯏꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ ꯆꯦꯅꯦꯜ ꯍꯥꯡꯉꯣ ꯅꯪ ꯗꯨꯒ ꯂꯩꯔꯕꯅꯤꯅ ꯆꯦꯅꯦꯜ ꯍꯥꯡ ꯌꯥꯔꯦ ꯈꯪꯕ꯭ꯔꯥ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯕꯁꯟꯇ ꯀꯨꯃꯥꯔ ꯀꯔꯤ ꯂꯝꯒꯤꯅꯣ ꯂꯣꯟ ꯇꯔꯥ ꯄꯨꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯔꯝꯕ ꯈꯨꯟꯒꯤꯅꯣ ꯉꯥꯏꯈꯣ ꯁꯤ ꯂꯩꯒꯤꯁꯅꯨ ꯑꯩꯈꯣꯏ ꯕꯁꯟꯇ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯀꯁꯥꯔ ꯕꯣꯟꯇ꯭ꯔꯥ ꯄꯨꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯗꯥꯏꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ
Manipur oh Manipur kadagino khoi basanta Manipur kadagino ta haibiramo jargati hoi hangningi amuksu talli kai talli no channel pa mi su am hangai si mi hani bi wak channel hangai siga mai mi mya paisa phangnaramni ibai google pin lae ngasi kane toramani ngasi tha kare thamai bangi ado khoi basanta kari ko godom dum channel da unabni sum hang kaunarage haji Manipur irang chi kam dawrige jam nuaiteta khosu kwa chaba mise kaka ahan oibani nangdi kwa chada bani lai sabini nangdi kwa yam chabani lai sabini haji Manipur irang kamai tawrige as Manipur irang si ngasi news ama taba jamna ikai mimangda Manipur tawriba kanose ko ngasi ai mobile jam phange youtube ta Manipur MLA singna karan tabagi ko MLA Manipur praja singsina akoi nungana bani akoi mete macha pokhataba jate na mete macha mayam MLA thagalaga MLA singye pham karaga karan tab jam jawre ngasi mobile da ubra jamna pende nungai temi tawriba irang matam sida ko jam ikai je khoi Manipur tawri singche akoi na su wana honana akoi na support tawri akoi mateng tawraga Manipur MLA sing jam like ona khamdok bose jam nungaite ko aina haje se akogi Manipur gi basanta warudi waro binu ko irang adum kalli hoi aisu hanubi phare kaka aduni basanta ngasi su youtube ta jam phangi news ta chu Manipura MLA kharana karan tai na pau phangi makha de hainingdre akoina imalai paki damakta na akoina wana mating tawjebase maman lei tramara khanjere ko imanabi jam lei Manipur da adune haido ibai na se nang chinen do pairo men hango ibai support toge phangabo adu digole da bu thabak suri ta du nang numit ki chenen do video mam thangaba jaina kaino chenen paraga kari akaiba lei kaso kaiba temi am pani mi hani biba painari chenen myam phangapodagi asi kain life history ne sin nang hayang tung nawa jum le hawdromi youtube ai siti mi live telecast ni maril madoga di kainuni media ni hayang tung ba dum record le hawdromi siti record le beda maktani bana chenen paise aduna khangde barhanta akosi jam wai Manipur to be irang se Manipur gi khalaga kosiga tawgada ba harau kumba ke am tawdre Manipur di kari hani awabdi tai haibo janamong chadaba video myam uiduna ko yam pende kaka oi khunda ningol afaba thangdaba leibra kaka afaba kaka oi khunda ningol afaba thajagadaba leibra kaka khoi khunda ningon leite bo repita ningon angang yam oine ningon amba leite khunda hoi ngahan angang sanabagi video ama thagat khibani ubra ude nang channel ni thangali ra ude oi ibai changaga jenge nang yo tade ningon leite kana ningon no repita thi do kana gino hoi aigida do ibai da notification lakte ado nang ibai gi channel changa gane ibai gi channel do marugo nang like ama toromo video jenga gane ibai ai like torom ni ibai like dan nan hara marugo di ibai da notification la di ibai sumno na support to ga ibai share to ga khamba ina thank you ta da basanta warog ja de ta da kaurage nanau de ngang ori ko inau ne ambadi kasargi ichen inau sing jamna nungsi hoi akhosu jam nungsi tada akhoi ai nanau isama ko kasargi isai sakpa nata sankitang isai sakpa mu oijari jamde haijabana jate adubu nanau su club ki president am su oijari
loilona mairagi organization gi su ai executive member ojari loilona ai akhoi khunsi gi su harimandi gi soina pujari ado ai isamak mateng tokjaki ameg su ko masi ai pakhong na te yambada akhoi manipuri yamba tada da hajabani ko ado ai isamak chatan relief camp da mateng tokjaki adubu mateng tongna manipuri su irang kan masi kasada ko harau ko mai togdo togte chap manana manipuri mali pakta awa taraga khona karigi enjoy togdage haidra ko ado manipura tawriba matawsi jam endre ko su mo video thangalpa ngasi su manipur MLA na pingang phamna kari kaino tawri haibagi paw phangi madu jam nungaite suk jengthina matam suk lan kala matam siga kadai da kai shogi daga na manipur gi chinau mayam ama imai mayama arambai chinau kaya mate tengol kaya chabo chadabo nongju sama khaktana imale pa manipur kan da baya da honaraga manipur MLA singse jam light ona khandu mona tawriba lambele sidi jam pen kusu inama amagi mabungi macha nupagi kai thabak tawge nupa do kai thabak tawge hange o nupa kai thabak tawge hange rebita kai thabak tawri hairo agi ichenpin hange nupa kai thabak tawge aidana rebita no ichegi machan para kari khungi no khunmuna bongira topa khungira kai thabak tawri aktang hairo mamagadi kakasu dum mating tawge anangi kaya kawrin nungthang kupadol kyam sagale ngasi nat kya sage nangbo momo chabada sadra jalai ba Guwahati Apollo Hospital ha icha nupi ahan nas ori wow go tada thank you thagachari Guwahati Apollo Hospital pha icha nupi ahal nas ori janunga jai tada janunga jai icha sing na thabang tawje bahabasi akogi jamlai phabani icha su nayetana kholo parotana lebu oisunu Guwahati da Guwahati Apollo Hospital di jamani chali hanek su akogi itai mamagi magi nipa pura chalui Apollo da tra te marani pura Apollo Hospital da akogi tado ma handak layang masalui hale hayang de 23 da kamu check up chakani hai alo khangde Guwahati train thadi thai du tharaba thadi bi haba ngamde adun tara manipura jai su lai tamane sabudi mapan lai tam yam phare manipuri irang sida namadi tum khabo namatum di da namalei de namadi khayata kwa umlei sana na jenge nabi di ki cheke batte no gila tera maro gila ka kan to rogai no ni ba do rebita kai dore khumak di noi che chani par kai thabak tawge haiba kwa jam chaningi kwa phangmani duga su nang kwa pu chalhoudrabo nungai te da ibai kwa piro ro ji khoi ta da basanta kai thabak tawbi bage ha bro toison tu nama thore do iche thore do sanjana iche thore do rebita kai dore khumdrabadi noi je machan par ibung jara kai thabak tawge haiba sanjana nang kwa cha phangde do ibai chari na chi chari adubu kano da live thabani na nungai te na ko kwa cho sabado adu nang kwa do nang chapam to na khara pu gi ba kai do ge kwa budi ar chu phang bane naw bi da hayo dum lejer kani ba tara kungi cha tong bi na ajara Don Bosco da izina tami jam nungai tara tabada oh tada sunpi matani na ko
icha tombi nas azarat don bosco da engineer tami go tar jam nungai icha ni pina nas engineer o ta jam nungai moina matik cha mi mo ba sidi akhogi jam la phabani tada mongol oisunu mai papa oreksunu mai papa phawba engineer habadong orekpo oisunu hoi ure akhoi tadana kai thabak tobi ba akhoi tada kai thabak tobi ge nana khodi thabak tau ja hodre tada gi icha ningon ani ro macam pimna Guwahati Don Bosco Hospital Oplo Hospital da nas ore macam pimna engineer te me aja Don Bosco da nungai icha singduna engineer oiba ama thabak toba taba jam nungai tada mangoloi sinu tada gi icha ningon mata ni ro mapa thola hina phone tore ammi ono bi halala ha phone tore phone tore le hoi la di ong ma changjang do hona bi ro ma de kyam thapi bo ji lei sina no mugesh palya de lei ra kai lei no chi khoi ta da gi chan pi ningon ani ro kwa pui kwa mana loi khare kwa mana dum phang bani nobi da hai lei jera kani higher secondary gi lecturer ni aigi nupina science teacher ni oh my god is tada very good tada ta nungai nana ram pile thamui da oh my god higher secondary lecturer tadagi ikai mana science teacher ne jam nungai tada ado icha ningon ani sembiu chaningon ani ni ko jam nungai tada wa tabada di tada su thabak tore di ikai masu thabak tormina tada su mateng yam torongani manipur da tariba jam nungai te tada nahanga Facebook tuga jam no uba phange lilik kem da lariba angang singtuna bena paraga pupu piren akoi yumda halage akoi thingbiro ka haibuda astada thamoi je puba ngam deda khangde da akoi manipur sarkar se kari khalibno kari marungda kari rajniti chaliba khosu haiba ngam de ko aigidi icha nupi ngaktane tada nupi ani icha nupi ani setara aigidi tada icha nupi ahum ni aigi su ningon matani tada ga manare kai de ningom to su icha nupi engineer ore icha nupi ju Guwahati pro da leire tada su hasandagi lecturer mo ore de itai masu science teacher mo ore jam nungai tada tabda tada su itai masu icha nupi ani su matam lebida mongol oisunu gobindagi thogandagi ipai bungo thogandagi lambi manadri samnabase ikai bani kaka o ekari ikai dunu ne ma miu bai si di lona chap mana di kamana miu bai hingma ngamgani lebita lambi manadradi samnabase ikai bani kaka kari du ikai geduino leitaba laira badi minatra bra haisibo chakri torogata miro mi phabe mathau tai akhosu thabak ta haude sum lei sitani ko adumana khanba hangode tangbana khutna sa manga manade si manga se manara madi kari waru ni ko jamnunga je ai akhogi oja basantana ko thabak kai thokpiraga nanaugi LB siga changbira bata bu aina oja basantabu haningai tan thagat chai nauna aro oja na khangje da bigi ta da kaujurure waru bi bajade akhoi oja basantabu ko aro oja bu aina
ꯈꯣꯏꯔꯝꯖꯔꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯣꯖꯥꯅ ꯉꯥꯛꯄꯤꯒꯅꯤꯀꯣ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇꯒꯤ ꯑꯣꯖꯥꯅꯤꯁꯨ ꯈꯣꯏꯔꯝꯖꯔꯤ ꯀꯀꯥ ꯇꯥꯗꯗꯣ ꯀꯥꯏꯒꯤꯅꯣ ꯏꯝꯐꯥꯜꯒꯤꯅꯤ ꯑꯩꯈꯣꯏ ꯇꯥꯗꯁꯦ ꯇꯥꯗ ꯑꯣꯖꯥꯅꯤꯀꯣ ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔꯔꯅꯤ ꯃꯔꯩ ꯏꯇꯩꯃꯗꯨꯅ ꯁꯥꯏꯟꯁꯀꯤ ꯇꯤꯆꯔꯅꯤ ꯃꯔꯩ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯤꯀꯣ ꯗꯣꯟ ꯕꯁꯀꯔ ꯀꯩꯅꯣꯗ ꯑꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯅ ꯒꯨꯋꯥꯍꯥꯇꯤ ꯄꯣꯂꯣꯗ ꯂꯩ ꯌꯥꯏꯌꯦ ꯅꯤꯉꯣꯜ ꯃꯇ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇꯒꯤ ꯄꯥꯎ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯌꯥꯝ ꯄꯦꯜꯂꯦ ꯑꯩꯒꯤ ꯏꯆꯥꯒ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯣꯖꯥ ꯕꯁꯟꯇꯒꯤ ꯏꯆꯥꯁꯤꯡꯒꯤ ꯊꯕꯛ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯑꯣꯖꯥꯅꯤꯒꯅ ꯏꯆꯥ ꯑꯅꯤꯒꯤ ꯀꯣ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯕꯁꯦ ꯇꯥꯕꯗ ꯌꯥꯝ ꯄꯦꯜꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯗꯤ ꯒꯨꯋꯥꯍꯥꯇꯤ ꯆꯠꯂꯁꯨ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯝꯕꯅꯤ ꯑꯗꯨꯒ ꯈꯣꯡ ꯂꯝꯕꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯟꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯅꯅꯥꯎꯁꯨ ꯃꯇꯥ ꯆꯥꯗ ꯎꯅꯔꯒ ꯁꯨꯝ ꯑꯩꯒꯤꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒꯁꯨ ꯆꯥꯛ ꯆꯥꯈꯣꯝ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯖꯕ ꯉꯝꯖꯒꯅꯤ ꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯀꯩꯒꯨꯝꯕ ꯈꯣꯡ ꯂꯝꯕꯤꯗ ꯍꯥꯏꯕꯗꯤ ꯃꯈꯥꯗ ꯒꯥꯔꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯣ ꯇꯧꯕꯗꯤ ꯃꯅꯤꯄꯨꯔ ꯂꯝꯕꯤꯁꯤꯅ ꯍꯥꯟꯅ ꯐꯥꯎꯔꯗꯕꯅꯤ ꯏꯔꯥꯡ ꯑꯁꯤꯅ ꯂꯝꯕꯤꯁꯦ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯑꯣꯏꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯇꯤꯛ ꯆꯥꯔꯕ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯀꯩꯁꯨ ꯇꯧꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯂꯥꯛꯄꯤꯕ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎꯅ ꯑꯣꯖꯥꯕꯨ ꯀꯁꯥꯔ ꯂꯝꯗꯝꯗꯒꯤ ꯑꯣꯖꯥꯕꯨ ꯈꯣꯏꯔꯝꯖꯔꯤ ꯃꯇꯝ ꯂꯩꯕꯗ ꯒꯣꯕꯤꯟꯗꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯔꯦꯕꯤꯇꯥ ꯐꯤꯗ ꯀꯌꯥꯝ ꯁꯥꯕ ꯍꯧꯔꯒꯦ ꯂꯣꯏꯗ꯭ꯔꯕꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯑꯣꯖꯥꯒ ꯑꯣꯖꯥꯅꯤꯒ ꯊꯕꯛ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯥꯕꯁꯤꯗꯤ ꯀꯩꯁꯨ ꯑꯄꯟ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯍꯣ ꯑꯣꯀꯦ ꯍꯧꯖꯤꯛꯇꯤ ꯐ꯭ꯂꯥꯏꯠꯇ ꯇꯣꯏꯅ ꯑꯗꯨꯝ ꯆꯠꯂꯦ ꯍꯣꯏ ꯏꯆꯥ ꯑꯅꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯈꯔ ꯑꯩꯈꯣꯏꯅ ꯄꯥꯟꯅꯗꯕꯗꯤ ꯌꯥꯗꯦ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯣꯖꯥ ꯃꯇꯝ ꯑꯃꯗ ꯇ꯭ꯔꯦꯟ ꯂꯝꯕꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯣꯖꯥꯅ ꯂꯥꯛꯀꯗꯧꯁꯦ ꯑꯩꯈꯣꯏ ꯖꯤꯔꯤꯗꯒꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯤꯜꯄꯥ ꯃꯔꯩ ꯔꯥꯅꯤꯒꯥꯎ ꯍꯥꯏꯅ ꯖꯪꯁꯟ ꯏꯁꯇꯦꯁꯟ ꯑꯃ ꯐꯪꯒꯅꯤ ꯑꯣꯖꯥꯅ ꯍꯥꯏꯗꯤ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯔꯥꯅꯤꯄꯨ ꯍꯥꯏꯕ ꯖꯪꯁꯟꯗꯣ ꯀꯨꯝꯕꯤꯔꯒ ꯁꯨꯝ ꯅꯅꯥꯎꯒꯤꯗꯁꯨ ꯅꯣꯡ ꯅꯤꯅꯤ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯆꯠꯄꯤꯕ ꯌꯥꯒꯅꯤ ꯀꯣ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯐ꯭ꯂꯥꯏꯠ ꯊꯥꯔꯕꯅꯤꯅ ꯗꯥꯏꯔꯦꯛ ꯃꯅꯤꯄꯨꯔꯗꯩꯅ ꯒꯨꯋꯥꯍꯥꯇꯤ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯗꯤ ꯖꯤꯔꯤ ꯆꯠꯄ ꯇꯥꯔꯒꯅ ꯍꯦꯂꯤꯀꯣꯞꯇꯔ ꯗꯦꯕꯤꯗꯥ ꯀꯩ ꯅꯣꯛꯏꯅꯣ ꯅꯪ ꯐꯤ ꯁꯥꯗ꯭ꯔ ꯃꯥꯜꯂꯦꯗ ꯅꯪ ꯅꯣꯛꯂꯛꯏꯁꯦ ꯅꯪ ꯐꯤꯗꯣ ꯁꯥꯗ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯅꯣꯛꯂꯛꯏꯁꯤꯅꯗꯤ ꯑꯩ ꯀꯀꯥꯅ ꯈꯟꯖꯕꯗ ꯀꯩ ꯍꯥꯏꯕ ꯅꯨꯡꯐꯥꯎ ꯂꯝꯕꯤ ꯁꯦꯝꯂꯕꯣ ꯀꯀꯥ ꯅꯨꯡꯕꯥ ꯐꯥꯎ ꯍꯥꯏꯕꯅꯤ ꯅꯨꯡꯕꯥ ꯐꯥꯎ ꯍꯥꯏꯕꯗꯤ ꯖꯤꯔꯤ ꯌꯧꯔ ꯃꯥꯜꯂꯦꯗ ꯃꯣꯏ ꯖꯤꯔꯤ ꯂꯥꯟꯊꯣꯛꯇꯅ ꯀꯩꯅꯣ ꯃꯐꯝ ꯍꯥꯏꯕꯗꯨꯁꯨ ꯌꯧꯔꯦ ꯀꯥꯏꯅ ꯑꯩꯁꯨ ꯀꯁꯥꯔꯗ ꯅꯣꯡꯃꯗꯤ ꯀꯣꯏꯒꯦ ꯈꯜꯂꯤ ꯍꯣꯏ ꯑꯣꯖꯥ ꯀꯣꯏꯕꯤꯔꯛꯎ ꯑꯗꯨꯕꯨ ꯑꯣꯖꯥ ꯍꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯀꯩꯅꯣꯁꯦ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯍꯣꯏꯒ ꯑꯩꯈꯣꯏꯒ ꯂꯦꯚꯦꯜꯗꯤ ꯈꯤꯇꯪ ꯃꯥꯟꯅꯗ꯭ꯔꯦ ꯅꯅꯥꯎꯗꯤ ꯁꯨꯝ ꯀꯁꯥꯔꯗ ꯒꯣꯔꯃꯦꯟ ꯖꯣꯕꯁꯨ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯁꯨꯝ ꯅꯥꯝ ꯏꯁꯩ ꯈꯤꯇꯪ ꯁꯛꯆꯤꯟ ꯆꯠꯆꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯅꯅꯥꯎꯅ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯃꯇꯝ ꯆꯥꯕꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯅꯥꯎ ꯁꯨꯝ ꯑꯣꯖꯥꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ
ꯀꯣꯏꯔꯛꯑꯣ ꯀꯁꯥꯗ ꯄꯥꯕꯨꯡ ꯍꯥꯏꯌꯦ ꯁꯟꯖꯅꯥ ꯍꯥꯏꯁꯦ ꯑꯩ ꯏꯆꯟꯅꯤꯀꯣ ꯃꯥꯅ ꯍꯥꯏꯕ ꯀꯣꯏꯔꯛꯑꯣ ꯄꯥꯕꯨꯡ ꯍꯥꯏꯌꯦ ꯑꯩꯒꯤ ꯅꯠꯇꯁꯨ ꯏꯆꯟꯒꯤ ꯌꯨꯝꯗ ꯊꯝꯃ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤꯗꯤ ꯏꯆꯥꯅꯤꯄꯥ ꯌꯥꯎꯗꯦꯀꯣ ꯅꯨꯄꯤ ꯃꯛꯇꯅꯦꯕꯀꯣ ꯀꯥꯏꯗꯦꯗ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜꯒ ꯐꯥꯎꯈꯤ ꯇꯥꯔꯗꯤ ꯑꯣꯖꯥ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯅꯅꯥꯎꯁꯨꯝ ꯑꯣꯖꯥꯕꯨ ꯀꯩꯅꯣ ꯇꯧꯖꯒꯦ ꯋꯦꯜꯀꯝ ꯇꯧꯖꯒꯦ ꯍꯣꯏ ꯁꯟꯖꯅꯥ ꯑꯩꯒꯤ ꯏꯆꯟꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯉꯁꯤ ꯎꯅꯖꯕꯁꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯍꯥꯏꯗꯤ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥ ꯑꯃꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯉꯥꯏꯍꯥꯛ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯈꯪꯗꯦꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥ ꯕꯤꯔꯦꯟꯁꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯀꯔꯤ ꯔꯥꯖꯅꯤꯇꯤ ꯈꯜꯂꯤꯕ ꯍꯥꯏꯕ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤ ꯄꯥꯎ ꯇꯥꯕꯗ ꯑꯗꯨꯝ ꯍꯥꯏꯕꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯁꯤ ꯉꯥꯏꯔꯦ ꯍꯧꯔꯥ ꯊꯥꯃꯤ ꯇꯟꯗꯕ ꯅꯨꯃꯤꯠꯇ ꯁꯥꯗꯣꯏꯅꯤ ꯀꯀꯥ ꯍꯧꯔꯒ ꯇꯝꯃꯤ ꯍꯧꯔꯒ ꯊꯝꯃꯤ ꯍꯧꯔꯒ ꯇꯝꯃꯤ ꯍꯥꯏꯃꯤ ꯑꯩꯗꯤ ꯏꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯦ ꯇꯣꯏꯅ ꯌꯦꯡꯉꯤ ꯍꯣꯏ ꯃꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯕꯨ ꯈꯣꯏꯔꯝꯖꯔꯤ ꯑꯣꯖꯥꯕꯨ ꯈꯣꯏꯔꯝꯖꯔꯤ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯁꯟꯖꯅꯥꯅ ꯑꯣꯖꯥ ꯕꯁꯟꯇꯅ ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔꯔꯅꯤ ꯑꯣꯖꯥꯅꯤꯅ ꯀꯩꯅꯣ ꯁꯥꯏꯟꯁꯀꯤ ꯇꯤꯆꯔ ꯑꯩ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯇꯣꯏ ꯇꯣꯏ ꯌꯦꯡꯉꯦ ꯑꯣꯖꯥꯅ ꯍꯥꯏꯕ ꯑꯣꯖꯥ ꯑꯩ ꯆꯦꯅꯦꯜꯗꯤ ꯁꯨꯝ ꯀꯥꯕꯣꯛ ꯀꯥꯕꯣꯛꯀꯣ ꯑꯩ ꯅꯠꯇ ꯁꯪꯒꯤꯇꯪ ꯏꯁꯩ ꯈꯔ ꯑꯗꯨꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯈꯔ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯃꯆꯥ ꯁꯨꯝ ꯊꯝꯖꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯍꯥꯏꯗꯤ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯈꯥ ꯏꯅꯥꯎꯁꯤꯡꯅ ꯈꯪꯍꯧꯅꯕ ꯈꯣꯠꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯅꯤꯌꯣꯝ ꯅꯤꯇꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯁꯨꯝ ꯄꯥꯎꯖꯦꯟꯖꯕ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯁꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯁꯦꯝꯖꯕꯅꯤ ꯑꯣꯖꯥ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅꯤ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯦꯟ ꯂꯝꯕꯤꯁꯦ ꯐꯥꯎꯅꯔꯗꯤ ꯑꯣꯖꯥ ꯑꯗꯨꯝ ꯐꯥꯎꯅꯁꯤ ꯑꯗꯨꯒ ꯑꯣꯖꯥꯒꯁꯨ ꯑꯗꯨꯝ ꯐꯥꯎꯅꯁꯤ ꯂꯥꯛꯑꯒ ꯅꯅꯥꯎꯒꯤ ꯌꯨꯝꯗꯁꯨ ꯁꯨꯝ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯣꯖꯥ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯥꯅꯨꯄꯤ ꯑꯃ ꯒꯨꯍꯥꯇꯤ ꯄꯣꯂꯣꯗ ꯂꯩ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯃꯣꯏꯗ ꯄꯦꯜꯂꯤ ꯑꯗꯣ ꯑꯣꯖꯥ ꯏꯆꯥꯅꯨꯄꯤꯁꯤ ꯒꯨꯍꯥꯇꯤ ꯄꯣꯂꯣꯗ ꯂꯩꯁꯦ ꯀꯔꯤ ꯃꯤꯡ ꯀꯧꯔꯤ ꯀꯩꯅꯣꯝꯇ ꯄꯥꯏꯌꯣ ꯍꯟꯗꯛ ꯇꯥꯡ ꯀꯨꯟꯍꯨꯝꯗꯣꯏꯁꯨ ꯑꯩꯈꯣꯏ ꯇꯥꯗꯣ ꯑꯃ ꯆꯠꯀꯅꯦꯕ ꯄꯣꯂꯣꯗ ꯃꯥ ꯆꯦꯛꯀꯞꯀꯤꯅꯦ ꯅꯍꯥꯟꯃꯨꯛ ꯆꯠꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯊꯥꯈꯥꯏꯗ ꯐꯥꯔꯤꯕꯅꯦ ꯆꯠꯂꯨꯕ ꯒꯨꯍꯥꯇꯤ ꯄꯣꯂꯣꯗ ꯃꯥꯁꯤ ꯂꯤꯚꯔ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯃꯨꯛ ꯆꯦꯛꯑꯞ ꯆꯠꯀꯅꯤ ꯍꯥꯏ ꯗꯦꯠ 23ꯗ ꯖꯦꯁꯤꯀꯥ ꯑꯆꯣꯝ ꯑꯣꯀꯦ ꯃꯥꯅ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯁꯨꯔꯤꯕ ꯈꯪꯗꯦ ꯀꯣꯔꯣꯅ ꯄ꯭ꯔꯣꯋꯦ ꯍꯌꯦꯡ ꯆꯠꯄꯗ ꯏꯇꯩꯃꯗ ꯍꯥꯏꯈꯤꯒꯦ ꯑꯥꯗ ꯆꯠꯂ ꯁꯨꯝ ꯍꯪꯉ ꯈꯪꯉꯅꯤ ꯇꯨꯏꯁꯟꯗ ꯆꯪꯉꯒ ꯖꯦꯁꯤꯀꯥ ꯑꯣꯁꯣꯝ ꯗꯦꯠ 23 ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯇꯥꯗꯣꯒ ꯏꯇꯩꯃꯒ ꯃꯁꯥ ꯆꯦꯛꯑꯞꯀꯤ ꯑꯗꯨꯒ ꯑꯗꯨꯝ ꯏꯆꯥꯅꯨꯄꯤꯗꯨꯒ ꯈꯪꯍꯜꯂꯛꯀꯦ ꯖꯦꯁꯤꯀꯥ ꯑꯣꯆꯣꯝ ꯍꯥꯏꯕ ꯑꯣꯆꯣꯝ ꯍꯥꯏꯕ ꯁꯤꯁꯤ ꯃꯃꯤꯡꯁꯦ ꯍꯥꯏꯔꯛꯇꯦ ꯖꯦꯁꯤꯀꯥ ꯑꯣꯆꯣꯝ
kayno Maitei yamna leibani Maitei yam leibani hojiki Polo Hospital da 인정은 우드 자기나 바센타 고마 있을까 그러니까 대장 레벨이 뭐고 폴로 호스피탈에 때문에 저기도 바티 폴로 선전하시면 오케이 ꯍꯣꯏ ꯑꯣꯖꯥ ꯍꯟꯗꯛ ꯀꯩꯒꯨꯝꯕ ꯗꯦꯠ 23ꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩ ꯏꯇꯩꯃꯗ ꯍꯥꯏꯖꯒꯦ ꯏꯆꯥꯅꯨꯄꯤꯗꯣ ꯎꯅꯍꯟꯒꯦ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨꯁꯨ ꯑꯣꯖꯥꯅꯤ ꯑꯗꯩ ꯏꯇꯩꯃꯗꯨꯁꯨ ꯑꯣꯖꯥꯅꯤ ꯏꯇꯩꯃꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤ ꯑꯩꯈꯣꯏ ꯇꯥꯗꯅ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯤ ꯀꯩꯒꯨꯝꯕ ꯆꯠꯂꯗꯤ ꯏꯆꯥꯅꯨꯄꯤꯗꯨꯒ ꯎꯍꯜꯂꯛꯀꯦ 레비타 ꯅꯪꯒꯤ ꯐꯤꯗꯣ ꯁꯥꯕ ꯂꯣꯏꯔꯕꯣ ꯉꯁꯤ ꯁꯥꯗ꯭ꯔꯕ ꯍꯥꯏꯕ 레비타 ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯑꯣꯖꯥꯕꯨ Guardi, ho posto. Ho posto là. Namara ironli. Oh. 이럴래. 어자 이러면서 좀 하we. 아이디 ngasi 메라메스 짜예. 그냥 하영 라이 그런 리바 도나 메라메스 짜요자. 어자디 이러면 짜예. 나마라 이런바. 이럴리 해. 이러면 하we요자. 이러다가 그 뭔가 바자am 그 자리 좀 하우누자. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥꯅ ꯉꯥꯛꯇꯪ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯍꯥꯏꯉꯥꯏꯗꯨꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯋꯥꯔꯝꯃꯅꯤ ꯃꯇꯝꯁꯨ 11:30 ꯃꯈꯥꯏ ꯇꯥꯔꯦ ꯑꯣꯖꯥ ꯋꯥꯔꯝꯅꯤ ꯑꯣꯖꯥ ꯄꯣꯊꯥꯕꯤꯔꯣ ꯑꯣꯖꯥꯗꯤ ꯑꯣꯖꯥꯅꯤꯒꯤꯇ ꯂꯩꯕꯅꯤꯅ ꯆꯥꯛ ꯌꯥꯝꯁꯨ ꯍꯥꯎꯍꯥꯎ ꯆꯥꯔꯝꯅꯦꯕ ꯆꯥꯅꯤꯡꯗꯦ ꯇꯣꯛꯄ ꯆꯥꯔꯣꯏꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯣꯊꯥꯕ ꯑꯣꯖꯥꯅꯤꯒ 어자니가 하디 콜레지 아마따따 숨 오미너리브라 나타가 어자니나 아토빠 콜레지도 오이리브라 어자이 왔다 그 어자이 와시 이까예 레이터베 코디 nga 짜드레 에까이 와나 어자 좀 하비누다
ꯑꯩꯈꯣꯏꯁꯨ ꯅꯣꯡꯋꯥꯗꯣꯛꯇꯅꯤ ꯆꯥꯔꯤꯕ ꯃꯌꯥꯟ ꯇꯨꯌꯥꯟ ꯊꯣꯡꯕ ꯃꯌꯥꯟ ꯇꯨꯌꯥꯟ ꯍꯥꯏꯕꯁꯤꯗꯤ ꯀꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯕꯖꯤ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯍꯤꯟꯖꯥꯡ ꯃꯌꯥꯝ ꯄꯨꯜꯂ ꯊꯣꯡꯕꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗꯗꯤ ꯃꯌꯥꯟ ꯇꯨꯌꯥꯟ ꯊꯣꯡꯕ ꯁꯨꯝ ꯍꯥꯏꯌꯦ ꯊꯩꯕꯣꯡ ꯃꯔꯨ ꯃꯗꯨꯗꯒꯤꯗꯤ ꯑꯥꯂꯨ ꯀꯥꯔꯣꯟ ꯄꯣꯡ ꯍꯋꯥꯏ ꯇꯧꯔꯒ ꯆꯦꯡꯀ꯭ꯔꯨꯞ ꯀꯥꯏꯅ ꯑꯗꯨꯒ ꯇꯧꯔꯒ ꯁꯨꯝ ꯄꯨꯜꯂꯒ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯉꯁꯤꯁꯦ ꯂꯩꯇꯕꯒ ꯍꯥꯏꯕꯤꯅꯤꯡꯗꯧ ꯏꯀꯥꯏꯗ ꯑꯣꯖꯥ ꯍꯣꯏꯅꯒ ꯂꯩꯇꯕ ꯍꯥꯏꯔꯛꯄꯁꯤꯗꯤ ꯏꯀꯥꯏꯖꯩ ꯑꯩꯈꯣꯏ ꯅꯅꯥꯎꯈꯣꯏꯗꯤ ꯑꯗꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯍꯧꯖꯤꯛ ꯏꯆꯦ ꯏꯆꯟꯅꯨꯄꯤ ꯀꯅꯥꯒꯨꯝꯕ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯄꯣꯊꯥꯕꯤꯔꯣ ꯍꯌꯦꯡꯗꯤ ꯅꯤꯡꯊꯧꯀꯥꯕꯅꯤꯅ ꯀꯣ ꯁ꯭ꯀꯨꯜ ꯆꯠꯄ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯃꯌꯥꯝ ꯌꯥꯎꯅꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯌꯥꯍꯧ ꯉꯝꯕ ꯏꯇꯩꯃꯁꯤꯡ ꯏꯆꯦꯁꯤꯡ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯔꯒꯦ ꯑꯩꯁꯨ ꯍꯌꯦꯡ ꯏꯁꯩ ꯁꯛꯄ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣ ꯊꯥꯡꯕꯁꯤ ꯈꯔ ꯋꯥꯏ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅ ꯑꯗꯨꯅ ꯑꯩꯅ ꯉꯥꯏꯍꯥꯛ ꯑꯩꯗꯤ ꯆꯥꯛꯁꯦ ꯊꯦꯡ ꯆꯥꯕꯅꯤꯅ ꯉꯥꯏꯍꯥꯛ ꯑꯩꯅ ꯂꯥꯏꯚ ꯃꯇꯦꯛ ꯑꯃ ꯊꯥꯒꯦ ꯃꯌꯥꯝ ꯊꯥꯖꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯅ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯆꯪꯕꯤꯔꯛꯄ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯆꯅꯨ ꯀꯥꯏ ꯊꯝꯃꯦ ꯑꯣꯖꯥ ꯍꯣꯏ ꯏꯂꯤꯁꯥꯒ ꯆꯥꯗꯕ ꯀꯨꯏꯔꯦ ꯏꯂꯤꯁꯥꯁꯤꯗꯤ ꯑꯣꯖꯥ ꯌꯥꯝꯅ ꯍꯥꯏꯗꯤ ꯇꯣꯏꯅ ꯐꯪꯒꯟꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔꯒꯨꯝꯕ ꯑꯗꯩ ꯁꯤꯜꯆꯔ ꯇꯥꯎꯟꯒꯨꯝꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯁꯨꯝ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯁꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯈꯨꯡꯒꯪꯒꯤ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯥꯎꯟ ꯃꯆꯥ ꯇꯥꯎꯟ ꯍꯥꯏꯕꯁꯨ ꯀꯥꯏꯗꯦ ꯕꯖꯥꯔ ꯃꯆꯥ ꯃꯗꯨꯒ ꯕꯥꯁꯀꯥꯟꯗꯤ ꯍꯥꯏꯕ ꯇꯥꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯀꯣ ꯕꯁꯀꯥꯟꯗꯤꯗ ꯕꯖꯥꯔ ꯃꯆꯥ ꯑꯃ ꯂꯩ ꯃꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯐꯪꯉꯦ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯕꯥꯁꯀꯥꯟꯗꯤ ꯍꯥꯏꯕ ꯃꯐꯝꯁꯤꯗꯤ ꯃꯩꯇꯩꯅ ꯈꯪꯗꯕ ꯃꯐꯝ ꯂꯩꯇ꯭ꯔꯦ ꯑꯣꯖꯥ ꯍꯟꯗꯛ ꯃꯅꯤꯄꯨꯔꯒꯤ ꯀꯜꯂꯕ ꯀꯨꯀꯤ ꯃꯩꯇꯩ ꯂꯥꯟ ꯃꯇꯝꯗꯨꯒꯁꯨ ꯍꯥꯏꯔꯤꯕ ꯕꯥꯁꯀꯥꯟꯗꯤꯒꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯃꯟꯗꯤꯔꯒꯤ ꯃꯥꯟꯗꯣꯞꯇ ꯃꯌꯥꯝ ꯐꯅ ꯀꯨꯏꯅ ꯂꯩꯅꯔꯝꯃꯤ ꯃꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯇꯧꯈꯤ ꯑꯩꯇꯕꯨ ꯃꯇꯦꯡ ꯇꯧꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯇꯣꯞꯄꯗ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯃꯣꯏ ꯀꯨꯏꯅꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯣꯖꯥ ꯏꯂꯤꯁꯥꯁꯤꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯌꯥꯝ ꯇꯥꯡꯈ꯭ꯔꯦ ꯀꯤꯂꯣꯗ 1,500 1,000ꯒ ꯄꯤꯔꯦ তুমি কিমান টাইম ফোনে মাতি কৰে ইমান মাতি ফোন কাৰ লগত কথা পাতি কৰে ক'ব নোৱাৰি মাঝে গেম খানি মাৰি ꯏꯅꯥꯎ ꯇꯨꯝꯃꯒꯦ ꯍꯣꯏ ꯑꯣꯖꯥ ꯄꯣꯊꯥꯕꯤꯔꯣ ꯑꯣꯖꯥ ꯋꯥꯔꯝꯅꯤ ꯑꯣꯖꯥ ꯃꯇꯝ ꯁꯥꯡꯅ ꯂꯩꯕꯤꯔꯝꯃꯦ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯑꯗꯣ ꯑꯣꯖꯥꯕꯨ ꯃꯉꯣꯟ ꯂꯥꯏ ꯊꯜꯂꯣ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯄꯣꯊꯥꯕꯤꯔꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯄꯣꯊꯥꯕꯤꯔꯣ ꯑꯣꯖꯥ ꯄꯣꯊꯥꯕꯤꯔꯣ ꯍꯌꯦꯡꯗꯤ ꯅꯤꯡꯊꯧ ꯀꯥꯕꯅꯤꯅ ꯑꯣꯖꯥꯅꯤꯒ ꯁꯣꯏꯗꯅ ꯀꯣꯂꯦꯖ ꯆꯠꯂꯔꯅꯤ ꯑꯣꯖꯥꯕꯨ ꯊꯦꯡꯀ꯭ꯌꯨ ꯅꯅꯥꯎꯅ ꯀꯁꯥꯔ ꯂꯝꯗꯝꯗꯒꯤ ꯑꯣꯖꯥꯕꯨ ꯈꯣꯏꯔꯝꯖꯔꯤ ꯑꯣꯖꯥꯅꯤꯁꯨ ꯔꯦꯕꯤꯇꯥ ꯀꯩꯗꯧꯔꯦ ꯈꯨꯝꯗ꯭ꯔꯕꯗꯤ ꯔꯦꯕꯤꯇꯥ ꯐꯤꯗꯣ ꯁꯥꯕ ꯂꯣꯏꯔꯕ ꯍꯥꯏꯕ ꯔꯦꯕꯤꯇꯥ ꯐꯤ ꯁꯥꯕ ꯂꯣꯏꯔꯕꯣ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ
피 사바 사리바이바 뭐지? 가는 거 뽑다 그냥 뭐. Revita leiribo kaidora khumdradi nang kano TV yang leiro anta mobile da video isai ta leirai ba kaim khumaktre Revita kakanggo tadrabo
Rebita lebo kai dora khum de rebita kai ndable re kaka da no kai khumak te nu ai te bo Rebita kai dora khum dradi Rebita nang bai oira gero kakano ko gamta khum lakhidre Rebita lei ribai ba kakang ko jumta khum mu kai no Kakatai khumu kai no khum kakang ko chung khum yo talibo nang le na kaka le mi khunda kaka sa nu si ding sa re ko hi ta khum yi nang phi ding si sa dra bo Rebita ngasi phi sa dro Wow, bintau nanti, Jay. Bobo masu nang tumdri, bintau tumdri. So sigi masa nupaga wari sanariba sadre kaka. Kanana sosial masu nang pi saba hai bro. O ai jang pinga pi saba do hang ni ba. Hai ai han sarami nang jak pasu hai saja maya lo pasu hai sosigi masai kanano Rebita kaka bam ta bobo nandi like to biramo bobo nandi gi hui do hinam cha dam tang loge mali nang hai ne Bendo ấy hay đúng mà rồi Bendo Bendo cần nhang chạy 5 like thank you Bendo
ꯂꯩꯍꯧ ꯄꯣꯛꯄꯤꯒꯤ ꯁꯣꯆꯤ ꯏꯁꯩ ꯁꯛꯄꯗꯣ ꯈꯪꯉꯦ ꯅꯪ ꯀꯩ ꯊꯣꯡꯅꯔꯤꯕꯗꯣ ꯂꯣꯏꯅ ꯕꯨꯀꯤꯡ ꯇꯧꯈ꯭ꯔꯦ ꯑꯩ ꯅꯍꯥꯟ ꯕꯦꯟꯊꯧꯅ ꯊꯥꯡꯉꯛꯄꯒ ꯍꯥꯏꯃꯤ ꯄꯩꯁꯥ ꯅꯠꯇꯕꯤꯗ ꯑꯩ ꯑꯃ ꯂꯧꯖꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯕꯦꯟꯊꯧꯗ ꯑꯗꯨ ꯕꯦꯟꯊꯧ ꯀꯩꯅꯣ ꯍꯨꯏꯗꯣ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯍꯨꯏꯗꯣ ꯍꯟꯇꯛ ꯑꯃꯗꯨꯔꯣ ꯁꯣꯁꯤꯒꯤ ꯃꯆꯥ ꯅꯪ ꯀꯩ ꯊꯣꯛꯀꯦ ꯔꯦꯕꯤꯇꯥ ꯔꯦꯕꯤꯇꯥ ꯁꯣꯁꯤꯒꯤ ꯃꯆꯥꯅꯤꯄꯥꯗꯣ ꯀꯩ ꯊꯣꯡꯅꯒꯦ ꯑꯩ ꯈꯪꯅꯩꯌꯦ ꯃꯄꯥꯗꯣ ꯑꯩ ꯌꯥꯏꯔꯤꯄꯣꯛꯅ ꯏꯁꯩ ꯆꯠꯂꯗꯤ ꯃꯣꯏꯗ ꯍꯥꯟꯅ ꯆꯪꯉꯦ ꯃꯃꯥꯗꯣ ꯍꯥꯏ ꯃꯃꯥꯗꯣ ꯄꯥꯝꯖꯗꯦ ꯃꯃꯥꯗꯨꯗꯤ ꯕꯦꯟꯊꯧ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄꯅꯤꯅꯅꯦ ꯁꯨꯝ ꯕꯦꯟꯊꯧꯅ ꯀꯣꯟꯕꯤꯔꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯕꯦꯟꯊꯧ ꯅꯪꯗꯤ ꯑꯩꯒꯤ ꯍꯨꯏꯁꯦ ꯏꯅꯦꯝꯕꯤꯅꯤ ꯀꯩꯕ ꯑꯅꯦꯝꯕꯤꯅꯤ ꯑꯣ ꯑꯅꯦꯝꯕꯤꯁꯦ ꯅꯨꯡꯁꯤꯕꯅꯦꯕ ꯑꯩꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃ ꯃꯇꯣꯝ ꯃꯤꯅ ꯊꯥꯖꯤꯜꯂꯛꯇꯅ ꯑꯩꯅ ꯌꯣꯛꯄ ꯀꯌꯥ ꯋꯥꯅ ꯌꯣꯛꯑꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯆꯥꯎꯔꯝꯗꯥꯏꯗ ꯁꯤꯔꯦ ꯒꯨꯗ इवनिंग सर इरोम्बा गुड इवनिंग सपानी मेरे चैनल में आने के लिए थैंक यू इरोम्बा ओ बोबो नेट जाद्रे नेट से उरू लई रे नंग लौनी हायदि लुपा लिसिंग पुरो ओइमा हुईदा लुपा लिसिंग अमा बेंधौ अई जारे अखो सारे हुई म्याम लाएबा दुगे मा फारगा लोरगे बेंधौ थैंक यू वेलकम हुई मचादो अई लुपा लिसिंग अमा इतादिने अई केनो तौरगे I can watch 6 light thank you ꯑꯗꯨꯅꯤ ꯖꯥꯔꯕꯣ ꯑꯩꯅꯁꯨ ꯃꯄꯤꯁꯦ ꯂꯧꯕꯗ ꯂꯨꯄꯥ 2,000ꯅꯤ ꯑꯣ ꯂꯨꯄꯥ 2,000 ꯍꯣꯏꯅꯦ ꯑꯗꯨ ꯍꯨꯏꯗ ꯃꯃꯜ ꯇꯥꯡꯉꯦ ꯍꯥꯏꯕꯅꯤ ꯕꯦꯟꯙꯧꯗꯣ ꯍꯨꯏꯗꯣ ꯇꯥꯡꯉꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯃꯤ ꯍꯣꯡꯕꯅꯤ ꯍꯨꯏ ꯇꯥꯡꯕꯅꯤꯀꯣ ꯍꯣꯏ ꯕꯦꯟꯙꯧ ꯆꯨꯝꯃꯤ हाय बसा कुमार हाय बसा कुमार केबा हाय रेबिथा सिंह
Revita Changa Sapani ne hai Revita sing hai Mado support to budu ngai kho ai kon hai ke kari taurino tumina hamu sigera khongi kangam chikpa adunani kangji tumninge miche jadre bendo miche uire hayeng isele bendo adu ngai mi hana thiba imanaba ama oina kangnabani magna Guwahati thabak ama subibagi harakpani masu se jamna nungsi masuta mali masu jam nungsi masuta masu mali bendo thank you bendo hayeng isai leye bendo khambra adu dum thaba loi saliba ne bendo saunu go matam thenge ba bislagen to ba he uru le reng kang chi ya go ai bendo jam nungsi tang la ke to ba Chia đây cái này bên đâu cái gì nó bên đâu xì đây chứ Hana khangna imanaba ama oina khangna bani magna Guwahati thabak ama subugi hairapani Guwahati thabang sopa je handaki wari ro hanagi wari ro hani wari ro Revita khare LB off toro aisu gunu taurage hoi bendo gunu tobiro bendo hala ambai damota na suna thagachari bendo bu khoi bendo nungsibe na su mangol na ta thagachari e bendo bu bendo potha biro wara mani bendo good night orage bendo good night kenuna changa sapamna hai tore bendo da hoi bendo da jadre hoi bendo di jadre bendo ke torage ne akuru hiktare ai khuru hiktare haira wali de bendo haisana no phate haji kaim matam wali ai do jadre adu thuna bendo ko han loi sala bai ba bendo ai bendo le ngai da Kalina go dang lakani ko bendo manakta ai bendo mak dam lakini bendo jum dam dang lakani ko na so akru nangdi haiba Isaydi akru nangdi haiba isay do kaw le da bendo
ꯑꯀ꯭ꯔꯨꯅꯪꯒꯤ ꯍꯥꯏꯕ 이세이도 ꯀꯥꯎꯈ꯭ꯔꯦ ꯕꯦꯟꯙꯧ ꯇꯨꯝꯅꯤꯡꯉꯦꯗ ꯉꯁꯥꯏ ꯑꯍꯥꯟꯕ ꯂꯥꯏꯚ ꯊꯥꯒꯠꯂꯝꯃꯒꯅꯦ ꯀꯣꯜ ꯂꯥꯛꯄꯗ ꯑꯩꯅ ꯀꯛꯄꯗ ꯎꯜꯇꯥ ꯅꯧꯅ ꯀꯩꯅꯣ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯧꯅ ꯊꯥꯔꯛꯏꯅꯤ ꯀꯔꯤ ꯄꯨꯔꯛꯀꯅꯤ ꯑꯩꯒꯤ ꯕꯦꯟꯙꯧꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯛꯎꯁꯦ ꯅꯁꯨꯅ ꯄꯣꯔꯛꯄ ꯉꯝꯕ ꯄꯣꯠ ꯑꯃ ꯍꯥꯏꯔꯛꯑꯣ ꯀꯀꯥꯅ ꯎꯅꯤꯡꯂꯕꯅꯤꯅ ꯅꯆꯟ ꯊꯣꯛꯆꯔꯒꯦ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯇꯧꯅꯨꯀꯣ ꯅꯍꯥꯟꯗꯒꯤ ꯀꯀꯥꯅ ꯒꯨꯗ ꯅꯥꯏꯠ ꯇꯧꯕ ꯃꯇꯝꯁꯨ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯃꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯗꯤ ꯐꯩ ꯏꯗꯤ ꯐꯩ 이디 ꯐꯩ ꯑꯗꯨ ꯀꯔꯤ ꯄꯨꯔꯛꯎꯒꯦ ꯕꯦꯟꯙꯧ ꯍꯥꯏꯔꯣ ꯀꯀꯥꯗꯣ ꯋꯥꯃꯟꯅ ꯇꯧꯕꯅꯤ ꯔꯦꯕꯤꯇꯥ ꯁꯥꯎꯅꯨ ꯀꯀꯥꯗꯣ ꯋꯥꯃꯟꯅ ꯇꯧꯕꯅꯤ ꯔꯦꯕꯤꯇꯥ ꯀꯣ ꯁꯥꯎꯅꯨ ꯀꯀꯥ ꯂꯩꯈꯤꯒꯦ ꯅꯪꯁꯨ ꯂꯩꯌꯨ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯀꯀꯥ ꯌꯥꯔꯣꯏ ꯅꯪ ꯂꯩꯕꯒꯤ ꯀꯀꯥ ꯂꯩꯔꯤꯃꯤꯀꯣ ꯅꯨꯡꯁꯤꯕꯅꯤ 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 ꯅꯨꯡꯁꯤꯕꯤ 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 ꯁꯥꯎꯅꯨꯀꯣ ꯀꯀꯥ ꯂꯩꯈꯤꯒꯦꯀꯣ ꯉꯁꯤꯒꯤ ꯌꯥꯔꯣꯏ ꯁꯤꯒꯤ ꯌꯥꯔꯣꯏ 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 ꯅꯨꯡꯁꯤꯕꯅꯤꯀꯣ ꯅꯪ ꯂꯩꯔꯤ ꯀꯀꯥ ꯂꯩꯃꯤ ꯀꯀꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛ ꯅꯪ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯃꯤ ꯌꯥꯔꯣꯏꯀꯣ ꯅꯪ ꯆꯠꯈꯤ ꯌꯥꯔꯣꯏꯀꯣ ꯔꯦꯕꯤꯇꯥ ꯅꯠꯇ꯭ꯔꯗꯤ ꯀꯀꯥ ꯁꯥꯎꯗꯣꯏꯃꯤ ꯑꯗꯨꯗꯤ ꯀꯀꯥ ꯐꯤꯒ ꯂꯧꯔꯣꯏ ꯇꯥꯕ꯭ꯔꯥ ꯔꯦꯕꯤꯇꯥ ꯅꯪ ꯀꯀꯥ ꯊꯔꯝꯃꯒ ꯅꯪ ꯒꯨꯗ ꯅꯥꯏꯠ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯀꯣꯜ ꯇꯧꯔꯛꯄ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯄꯨꯒꯅꯤ ꯍꯥꯏꯔꯛꯑꯦ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯅ ꯒꯨꯋꯥꯍꯥꯇꯤ ꯆꯠꯄꯩ ꯍꯥꯏꯗꯣ ꯍꯟꯗꯛ ꯀꯨꯝꯁꯤꯒꯤꯔ ꯍꯟꯗꯛꯀꯤꯔ ꯍꯥꯏꯕ ꯒꯨꯋꯥꯍꯥꯇꯤ ꯃꯥꯅ ꯊꯕꯛ ꯑꯃ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯣ ꯃꯦꯡꯒꯣ ꯀꯦꯖꯤ 3 ꯀꯦꯖꯤ 3 ꯑꯣꯀꯦ ꯕꯦꯟꯙꯧ ꯅꯁꯨꯅ ꯉꯝꯕ ꯄꯣꯠꯇꯨꯗꯤ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯕꯦꯟꯙꯧ ꯑꯗꯣ ꯅꯣꯡꯃ ꯏꯁꯩ ꯂꯩꯒꯦ ꯂꯩꯔꯣꯏꯗꯣ ꯑꯩ ꯕꯦꯟꯙꯧ ꯃꯤꯅ ꯅꯣꯡꯃꯗꯤ ꯂꯥꯛꯀꯦꯀꯣ ꯕꯦꯟꯙꯧ ꯋꯦꯜꯀꯝ ꯇꯧꯒꯗ꯭ꯔꯥ ꯀꯣꯜ ꯇꯧꯔꯛꯄ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯄꯨꯒꯅꯤ ꯍꯥꯏꯔꯛꯑꯦ ꯅꯠꯇꯦ ꯍꯥꯏꯕ ꯁꯣꯁꯤꯒꯤ ꯃꯆꯥꯗꯨꯅ ꯅꯪꯁꯨ ꯆꯠꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯒꯨꯋꯥꯍꯥꯇꯤꯗ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯍꯥꯏꯕ ꯋꯥꯏꯗꯣ ꯐꯖꯅ ꯍꯥꯏꯔꯛꯎ ꯀꯩꯅꯣ ꯀꯀꯥꯁꯨ ꯇꯥꯒꯦ ꯀꯩꯅꯣ ꯅꯪ ꯊꯕꯛ ꯇꯧꯔꯗꯤ ꯀꯀꯥꯁꯨ ꯀꯣꯝꯃꯦꯅ ꯀꯀꯥꯁꯨ ꯋꯥꯔꯛꯄ ꯃꯇꯝꯗ ꯅꯉꯣꯟꯗ ꯄꯩꯁꯥ ꯅꯤꯅꯤ ꯀꯀꯥ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯎ ꯍꯥꯏꯅ ꯇꯧꯅꯤ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯙꯧ ꯑꯩ ꯅꯣꯡꯃ ꯁꯪꯉ ꯕꯦꯟꯙꯧ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯂꯩꯅꯗꯕꯅꯤꯅ ꯀꯃꯥꯏꯅ ꯐꯥꯎꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯅꯣꯡꯃ ꯏꯁꯩ ꯂꯩꯇ꯭ꯔꯁꯨꯅꯦ ꯕꯦꯟꯙꯧꯒꯤꯗ ꯅꯣꯡꯃ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯏꯁꯩ ꯂꯩꯇꯕꯗꯨ ꯊꯥꯖꯔꯣꯏ ꯑꯇꯩ ꯑꯇꯩ ꯄꯨꯝꯅꯃꯛꯇꯒꯤꯅꯦ ꯑꯩꯗꯤ ꯕꯦꯟꯙꯧ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯐꯔꯦ ꯑꯩ ꯆꯠꯂꯦ ꯌꯨꯝꯗ ꯕꯥꯏ ꯃꯁꯨ ꯒꯨꯗ ꯅꯥꯏꯠ ꯑꯗꯨ ꯕꯕꯥ ꯑꯩꯅ ꯕꯦꯟꯙꯧ ꯂꯥꯛꯀꯗꯣꯏꯗꯣ ꯕꯦꯟꯙꯧꯒ ꯀꯃꯥꯏꯅ ꯐꯥꯎꯅꯗꯣꯏꯅꯣꯕ ꯑꯗꯨꯝꯇꯪ ꯍꯥꯏꯔꯝꯃꯨꯗꯅ ꯕꯦꯟꯙꯧ ꯀꯩꯅꯣ ꯂꯥꯛꯀꯦ ꯍꯥꯏꯗꯨꯒ ꯀꯤꯔꯕꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯁꯤꯕꯣ ꯑꯗꯣ ꯑꯩꯅ ꯕꯦꯟꯙꯧ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯗꯣꯏꯅꯣ ꯕꯦꯟꯙꯧ ꯌꯨꯝꯁꯨ ꯈꯪꯗꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯒ ꯀꯤꯔꯕ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯣ ꯀꯩꯁꯨ ꯆꯥꯛ ꯆꯥꯔꯣꯏꯌꯦ ꯕꯦꯟꯙꯧ ꯌꯨꯝ ꯂꯥꯛꯄꯗ ꯆꯥꯛꯀ ꯆꯥꯖꯔꯣꯏꯌꯦ ꯆꯥꯒ ꯊꯛꯆꯔꯣꯏ ꯁꯨꯝ ꯂꯥꯛꯆꯒꯦꯕ ꯕꯦꯟꯙꯧ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯈꯪꯉꯦ ꯕꯦꯟꯙꯧ ꯃꯃꯤꯡ ꯏꯁꯤ ꯅꯟꯗꯤ ꯍꯥꯏꯅ ꯏꯁꯤꯗꯤ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯅꯟꯗꯤ ꯀꯧꯔꯝꯒꯅꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ ꯈꯪꯉꯦ ꯈꯪꯉꯦ ꯕꯦꯟꯙꯧꯗꯣ ꯈꯪꯗꯦ ꯕꯦꯟꯙꯧ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦ ꯕꯦꯟꯙꯧ ꯆꯦꯅꯦꯜ ꯃꯃꯤꯡꯗꯤ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯕꯅꯤ ꯕꯦꯟꯙꯧꯒꯤꯗꯣ ꯂꯥꯛꯎꯗꯤ ꯍꯥꯏꯔꯒ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯇꯥꯅꯤ ꯅꯁꯨꯗꯤ ꯊꯃꯣꯏ ꯌꯥꯝ ꯇꯤꯡꯕꯅꯤꯀꯣ ꯕꯦꯟꯙꯧ ꯀꯔꯝꯕ ꯃꯇꯝꯗ ꯕꯦꯟꯙꯧꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯈꯪꯉꯒꯗꯧꯕ ꯑꯩꯗꯤ ꯏꯁꯩ ꯂꯩꯇ꯭ꯔꯁꯨ ꯕꯦꯟꯙꯧ ꯃꯌꯨꯝꯗ ꯅꯣꯡꯃꯗꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯑꯁꯦꯡꯕꯅꯦꯕ ꯑꯩꯅ ꯕꯦꯟꯙꯧꯗ ꯂꯥꯛꯑꯒ ꯀꯔꯝ ꯍꯥꯏꯅ ꯑꯩꯅ ꯈꯪꯉ ꯂꯥꯛꯀꯗꯣꯏꯅꯣ ꯃꯤꯉꯣꯟꯗ ꯄ꯭ꯔꯗꯤꯞꯇ ꯍꯪꯉ ꯂꯥꯛꯀꯗ꯭ꯔꯥ ꯑꯩꯗꯤ ꯏꯁꯩ ꯂꯩꯇ꯭ꯔꯁꯨ ꯅꯣꯡꯃꯗꯤ ꯕꯦꯟꯙꯧꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯃꯤꯀꯣ ꯑꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯃꯐꯝ ꯆꯠꯀꯦꯒ ꯍꯥꯏꯗꯦ ꯑꯩ ꯅꯣꯡꯃꯗꯤ ꯕꯦꯟꯙꯧ ꯃꯌꯨꯝ ꯆꯠꯀꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯋꯥꯈꯜꯗ ꯑꯗꯣ ꯕꯦꯟꯙꯧꯅ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯗꯨꯒ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯍꯥꯏꯔꯕꯅꯤꯅ ꯑꯣꯀꯦ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ
नंबर कमायना फंगनी दुदे बेंदाव ये हायरा के नंबर दो बेंदाव न सुरी थमो याम तिंग ममीनी को बेंदाव ये हायरा नंबर दो हायरा नंबर कमाय फंगनी अदो ये हायरा के बेंदाव लोग ड्राइवर नंबर आई नसु मंगोली नाम मबुक तिंग बनी को बेंधाव नंबर पिरवादे पिरके हुजी हायरके सट लाउना hayang nang elvi tawgadra tawni bendau ai numi ke pung tra da tawri bendau mapan ga mi ni jangkai mapan min phu manga du ya horoga na pung tara thai ha pung 12 da de ko loi sali bendau ai pung tra da hoi bendau elvi numi ke masi hayak pani Guwahati chatpagi handak kini kai thabaki nang chatoi do fen ta phalo aira nana guguk pun gese nana 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 guguk mikai hayang on lo ko hoi bendau okay good night bendau hayang pi ge bendau masudi am thamoi ting mini ko bendau isai le ta suno mo chakke khalimi bendau jumda ngasi harak pani Guwahati chatpagi handak kini kai thabaki na nang har ka do jona hujipu Guwahati chapam tamne jumna sumle le ja le na nunga le putubu masu pidi tum khrapo potha khare bendau ma potha khare akhoi masen phagi to nei ai siga thabak ama honari handak tha se sang ngamloi hai kai thabo honari ba phare ne honaru khitang thabak changone changaga nang beton phanga kaka paisa ka puge hoyaba beton li su akhoi siga dum sugna phaidana jungi mi tangi mathau tai jungi mi tangi mathau tai habadi jungi mi tangi mathau tai jungi mi ne mabung pa mam lei dina ado nang Guwahati chate chobudi akhoi silcha sige chum tau kaino aduna phatro jumda su leiba chatu chasinu tauba aduna phatro hayeng isai leida tummo masu kari khundano bendau hayeng sei mas maradani bendau habadi sorana tiaba ko hadi mita thiti hatare mita thiti kuiraba thamani mangli baton torokone bane ado hayeng sauni bendau okay bendau wan bendau potha biro bendau phana khuile birame bendau kan to bunina hayeng su dum law bendau duga hayeng number pijage aduga ai nongmadi soidana ai bendau gi lakani ko aduga labodo bendau number hairo ai su number pirake aduga pau phaunaraga bendau ga unasi bendau pesadi taninge nupinina pangal hek thokpase ngamdre kaino ne haiso mi su yan pi myama silcheda showroom de sunari ba mari bisala so beton al ching tranga kun kunta phang sunai sibu kari gi pangan thuidu su wari ne mi myam sunai sidi silchada
ꯅꯪ ꯒꯨꯍꯥꯇꯤ ꯆꯠꯂꯦ ꯔꯨꯝ ꯚꯔꯥ ꯃꯊꯧ ꯇꯥꯏ ꯈꯣꯔꯆꯣ ꯀꯜꯂꯤ ꯌꯨꯝꯗ ꯁꯤꯜꯆꯔꯗ ꯑꯣꯏꯇꯥꯔꯗꯤ ꯒꯥꯔꯤ ꯚꯔꯥꯁꯨ ꯇꯤꯡꯗꯤ ꯒꯥꯔꯤ ꯚꯔꯥ ꯈꯛꯇꯪ ꯆꯪꯒꯗꯣꯔꯤꯕ ꯑꯩ ꯆꯥꯕ ꯊꯛꯄ ꯍꯥꯏ ꯌꯨꯝꯗ ꯂꯣꯏꯅꯅꯤ ꯑꯩ ꯌꯨꯝꯗꯁꯨ ꯂꯩꯔꯅꯤ ꯅꯪꯅ ꯒꯨꯍꯥꯇꯤ ꯆꯠꯂꯒ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯅꯥꯕ ꯌꯦꯛꯄ ꯇꯝꯕ ꯉꯝꯗꯦ ꯍꯣꯇꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯁꯨꯇꯤ ꯐꯪꯉꯤꯒ ꯐꯪꯗꯦꯒ ꯑꯩꯅ ꯍꯥꯏꯁꯦ ꯀꯣ ꯗ꯭ꯌꯨꯇꯤ ꯍꯥꯔꯠ ꯑꯣꯏꯒ ꯅꯣꯔꯃꯦꯜ ꯑꯣꯏꯒ ꯅꯪꯅꯗꯤ ꯀꯨꯏꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯆꯠꯂꯒ ꯀꯥꯏ ꯉꯝꯗꯣꯏꯅꯣ ꯑꯗꯨ ꯁꯔꯨꯛꯇꯤ ꯁꯤꯜꯆꯔꯗ ꯁꯨꯕꯅ ꯐꯠꯇ꯭ꯔꯣ ꯔꯦꯕꯤꯇꯥ ꯀꯀꯥꯅ ꯍꯥꯏꯁꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤ ꯈꯨꯁꯤꯅꯤ ꯅꯪꯅ ꯁꯨꯒꯗꯕꯅꯤ ꯅꯪꯅ ꯈꯪꯉꯤ ꯀꯀꯥꯅ ꯍꯥꯏꯒꯗꯗꯤ ꯃꯄꯥꯟꯗ ꯊꯣꯛꯅꯤꯡꯗꯦ ꯑꯗꯨꯝ ꯁꯤꯜꯆꯔꯗ ꯑꯗꯨꯝ ꯁꯨꯔꯣ ꯁꯤꯜꯆꯔꯗꯁꯨ ꯃꯌꯥꯝ ꯃꯤ 12,000 ꯐꯪꯕ 13,000 ꯐꯪꯕ 15,000 ꯐꯪꯕ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯑꯗꯣ ꯒꯨꯍꯥꯇꯤ ꯆꯠꯀꯅꯤꯗꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯀꯥꯒꯤ ꯅꯨꯡꯊꯥꯡ ꯀꯨꯞꯄ ꯐꯤꯗꯣ ꯄꯤꯔꯝꯃꯨ ꯈꯨꯗꯩꯗꯣ ꯍꯥ ꯑꯣ ꯍꯪꯗꯣꯡ ꯑꯣꯏꯔꯝꯒꯅꯤ ꯃꯧꯕꯤ ꯄꯩꯁꯥ ꯇꯥꯜꯂꯨ ꯀꯥꯏꯗꯦ ꯀꯀꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪꯅ ꯒꯨꯍꯥꯇꯤ ꯆꯠꯀꯅꯤ ꯍꯥꯏꯗ ꯆꯠꯂꯨ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯒꯨꯍꯥꯇꯤ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯜꯆꯔꯗ ꯁꯨꯝꯁꯨ ꯀꯀꯥꯅ ꯍꯥꯏꯔꯗꯤꯀꯣ ꯑꯗꯨꯅ ꯐꯩ ꯅꯛꯄꯅꯤꯅ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯦꯐꯇꯤꯁꯨ ꯑꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯅꯛꯄ ꯄꯩꯁꯥꯁꯨ ꯍꯤꯡꯕ ꯅꯨꯄꯤꯅ ꯁꯨꯕ ꯌꯥꯕ ꯊꯕꯛꯁꯨ ꯂꯩꯔꯦ ꯍꯥꯏꯔꯛꯄ ꯍꯣꯏ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨꯗꯤ ꯖꯍꯥ ꯃꯐꯝꯗꯨꯅ ꯅꯪ ꯒꯨꯍꯥꯇꯤ ꯆꯠꯀꯦꯔꯥ ꯗꯤꯜꯂꯤ ꯆꯠꯀꯦꯔꯥ ꯕꯣꯝꯕꯦ ꯆꯠꯀꯦꯔꯥ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯅ ꯁꯨꯕ ꯊꯕꯛ ꯂꯩꯇꯕ ꯂꯣꯏ ꯊꯕꯛ ꯂꯣꯏ ꯐꯪꯉꯦ ꯑꯩꯅ ꯍꯥꯏꯁꯤꯅ ꯅꯪ ꯒꯨꯍꯥꯇꯤꯗ ꯁꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯜꯆꯔꯗ ꯁꯨꯝ ꯁꯨ ꯍꯥꯏꯕꯅꯤꯗ ꯀꯀꯥꯅ ꯍꯥꯏꯁꯤꯅ ꯇꯥꯕ꯭ꯔꯣ ꯁꯄꯣꯁ ꯅꯪ ꯁꯤꯒ 9,000 ꯐꯪꯉꯦ ꯈꯜꯂꯁꯦꯕ ꯅꯪ ꯒꯨꯍꯥꯇꯤꯗ 15,000 ꯐꯪꯕ ꯆꯞ ꯃꯥꯟꯅꯩ ꯂꯃꯒ꯭ꯔꯥꯝꯒꯤ ꯅꯤꯜꯀꯨꯃꯥꯔ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯕꯦꯟꯙꯧ ꯉꯥꯏꯇꯅ ꯏꯁꯩ ꯄꯨꯜꯂꯤ ꯅꯍꯥꯟꯁꯨ ꯑꯩꯅ ꯁꯩ ꯃꯥꯅ ꯄꯨꯡꯖꯩ ꯀꯩꯅꯣꯗ ꯏꯠꯈꯣꯂꯥꯗ ꯑꯗꯨꯗꯤ ꯈꯣꯏꯔꯦꯟꯗꯁꯨ ꯑꯩꯅ ꯁꯩ ꯃꯥꯅ ꯑꯗꯨꯝ ꯄꯨꯡꯖꯩ ꯃꯣꯏꯅꯥꯕꯨꯗꯁꯨ ꯈꯣꯏꯔꯦꯟꯗꯅꯦ ꯃꯔꯛ ꯃꯔꯛꯇ ꯄꯨꯜꯂꯤ ꯕꯦꯟꯊꯧ ꯅꯤꯜꯀꯨꯃꯥꯔꯗꯣ ꯂꯃꯒ꯭ꯔꯥꯝꯒꯤꯗꯣ ꯍꯦꯛ ꯍꯦꯛ ꯃꯔꯛꯇ ꯄꯨꯜꯂꯦꯕ ꯑꯩꯒ ꯑꯗꯨꯅꯤꯗ ꯔꯦꯕꯤꯇꯥ ꯀꯀꯥꯅ ꯀꯔꯤ ꯍꯥꯏꯅꯤ ꯅꯪꯅ ꯆꯠꯀꯗꯧꯕꯅꯤ ꯅꯪꯅ ꯈꯪꯉꯤ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯅ ꯑꯗ ꯑꯩ ꯏꯄꯥ ꯃꯅꯥꯛꯀꯤꯅꯤ ꯑꯣ ꯕꯦꯟꯙꯧ ꯃꯄꯥꯝꯁꯦ ꯂꯃꯒ꯭ꯔꯥꯝꯒꯤ ꯑꯣꯏꯕꯣꯏꯔꯦ ꯑꯣ ꯑꯠꯆꯥ ꯑꯣ ꯃꯣꯏꯒꯤ ꯑꯣꯏꯗꯔ ꯖꯦꯠꯇꯔ ꯕꯦꯟꯙꯧ ꯂꯩ ꯌꯨꯝꯗ ꯇꯥ ꯅꯤꯜꯀꯨꯃꯥꯔꯒꯤ ꯑꯣꯏꯗꯔ ꯖꯦꯠꯇꯔꯥ ꯍꯣꯏ ꯑꯣ ꯑꯗꯣ ꯇꯥ ꯅꯤꯜꯀꯨꯃꯥꯔꯒꯤ ꯑꯣꯏꯗꯔ ꯖꯦꯠꯇꯔꯥ ꯍꯪꯉꯤ ꯐꯔꯦ ꯕꯦꯟꯙꯧ ꯖꯍꯥꯖꯁꯨꯅꯦ ꯑꯩ ꯅꯣꯡꯃꯗꯤ ꯂꯥꯛꯀꯅꯤꯀꯣ ꯕꯦꯟꯙꯧꯒꯤꯗ ꯆꯥ ꯆꯈꯣꯝ ꯑꯃ ꯊꯛꯃꯤꯟꯅꯁꯤ ꯌꯨꯝꯒꯤ ꯃꯤ ꯇꯪꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯁꯣꯏꯈ꯭ꯔꯦ ꯏꯕ ꯑꯣ ꯑꯗꯨꯅꯤꯗ ꯀꯀꯥꯅ ꯍꯥꯏꯁꯦ ꯑꯣꯏꯗ ꯑꯣꯏꯗ ꯍꯥꯏꯁꯦ ꯔꯥꯖꯃꯅꯤꯒꯤ ꯃꯔꯛꯇꯨꯔꯥ ꯇꯥ ꯅꯤꯜꯀꯨꯃꯥꯔꯒꯤ ꯍꯦꯛ ꯖꯦꯠ ꯑꯣꯏꯔꯣꯝꯗ ꯌꯨꯝ 3-4 ꯂꯩꯕꯗꯨꯔꯥ ꯍꯥꯏꯕ ꯍꯣꯏꯗ ꯌꯨꯝꯒꯤ ꯃꯤ ꯇꯪꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯍꯣꯏ ꯅꯠꯇꯦ ꯀꯣꯝ ꯅꯥꯀꯟꯗ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯅꯪ ꯒꯨꯍꯥꯇꯤ ꯅꯪ ꯁꯤꯜꯆꯔꯗ 9,000 ꯐꯪꯉꯦꯅ ꯈꯜꯂꯁꯦꯕ ꯒꯨꯍꯥꯇꯤꯗ 15,000 ꯐꯪꯕꯗꯣ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯁꯄꯣꯁ ꯁꯤꯜꯆꯔꯗ 10,000 ꯐꯪꯉꯦ ꯈꯜꯂꯁꯦꯕ ꯅꯪ ꯒꯨꯍꯥꯇꯤ 20,000 ꯐꯪꯕꯗꯣ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯃꯣꯏꯅ ꯑꯃꯨꯛ ꯈꯔ ꯂꯥꯞꯄꯦ ꯃꯥꯁ ꯑꯗꯨꯅꯤ ꯀꯀꯥꯅ ꯍꯥꯏꯁꯦ ꯅꯪ ꯁꯤꯜꯆꯔꯗ 10,000 ꯐꯪꯉꯦ ꯈꯜꯂꯁꯤ ꯒꯨꯍꯥꯇꯤꯗ 20,000 ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯀꯀꯥꯅ ꯍꯥꯏꯁꯦ ꯀꯩꯗ ꯈꯔꯆꯥ ꯄꯥꯔꯨꯔꯒ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯃꯇꯝꯗ ꯒꯨꯍꯥꯇꯤꯗ ꯌꯨꯝ ꯚꯔꯥ 300 ꯄꯤꯔꯝꯃꯤ 500 ꯄꯤꯔꯝꯃꯤ ꯄꯜꯇꯣꯟ ꯕꯖꯥꯔ ꯃꯦꯟ ꯇꯥꯎꯟꯗꯨꯒ ꯑꯖꯣꯂꯥ ꯑꯣꯔꯤꯌꯣꯟ ꯀꯥꯏꯗ ꯃꯇꯝꯗꯨꯒ ꯕꯤꯜꯗꯤꯡ ꯃꯤ 4 5th ꯐ꯭ꯂꯣꯔ ꯂꯩꯗꯣ ꯊꯥ ꯂꯨꯄꯥ 300 ꯅꯣꯡ ꯚꯔꯥꯒ ꯍꯧꯖꯤꯛꯇꯤ ꯌꯧ 1,000 ꯌꯧꯈꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯀꯀꯥꯅꯗꯤ ꯀꯔꯤ ꯍꯥꯏꯅꯤꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯅꯤ ꯑꯁꯤꯒ ꯑꯣꯏꯗꯤ ꯅꯪ ꯌꯨꯝꯁꯨ ꯅꯛꯑꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯌꯥꯔꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯂꯦꯞꯄ ꯌꯥꯏ ꯃꯄꯥꯟꯗ ꯂꯩꯔꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯀꯣ ꯅꯨꯄꯤꯅꯤꯅ ꯑꯗꯨꯝ ꯁꯤꯜꯆꯔꯗ ꯁꯨꯕꯅ ꯐꯩꯗꯅꯀꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯪ ꯑꯗꯨ ꯊꯥꯡꯖꯩ ꯁꯔꯨꯛꯄꯨꯗꯤ ꯃꯤ
ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯌꯥꯕ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯤꯜꯆꯔ ꯑꯗꯨꯝ ꯁꯨ ꯅꯪꯅ ꯁꯨꯒ ꯇꯥꯔꯒꯗꯤ ꯌꯥꯕ꯭ꯔꯥ ꯀꯀꯥꯅ ꯍꯥꯏꯁꯦ ꯅꯪꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯒ ꯀꯀꯥꯅ ꯌꯦꯠꯄꯩ ꯅꯠꯇꯦꯀꯣ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯅꯦ ꯑꯩꯁꯦ ꯒꯨꯍꯥꯇꯤ ꯆꯠꯄ ꯍꯥꯏꯗꯣ ꯔꯨꯝ ꯚꯔꯥ ꯂꯧꯗꯣꯏꯅꯤ ꯂꯥꯛꯑ ꯆꯥꯛ ꯊꯣꯡ ꯆꯥꯗꯣꯔꯤꯃꯤ ꯑꯃ ꯇꯧꯗꯣꯏꯃꯤ ꯌꯨꯝꯗ ꯑꯣꯏꯔꯗꯤ ꯐꯩ ꯍꯥꯏ ꯐꯠꯇꯦ ꯍꯥꯏꯅ ꯑꯅꯝꯕꯅ ꯊꯣꯡꯉꯁꯨ ꯊꯣꯡꯉꯗ ꯑꯗꯨꯝ ꯆꯥ ꯁꯛꯄ ꯊꯛꯑꯁꯨ ꯁꯥꯟꯇꯤ ꯂꯩ ꯉꯥꯛꯇꯪ ꯇꯨꯝꯃꯁꯨ ꯁꯥꯟꯇꯤ ꯂꯩꯅꯤ ꯇꯥꯎꯟꯗ ꯂꯩꯔꯤ ꯀꯥꯏꯗꯒꯤ ꯐꯪꯗꯣꯏꯅꯣ ꯗꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯀꯀꯥꯅ ꯍꯥꯏꯁꯦ ꯅꯪ ꯁꯤꯜꯆꯔ ꯀꯥꯏ ꯃꯐꯝꯗ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯅꯣ ꯁꯣꯁꯤꯒꯤ ꯃꯆꯥꯗ ꯃꯥꯏ ꯐꯦꯃꯤꯂꯤ ꯀꯣꯟꯅ ꯂꯩꯕꯅꯤ ꯁꯤꯜꯆꯔꯗ ꯇꯥꯕ꯭ꯔꯥ ꯔꯦꯕꯤꯇꯥ ꯅꯪꯅ ꯁꯨꯅ ꯑꯩ ꯁꯤꯜꯆꯔꯗ ꯁꯨꯔꯣ ꯅꯪꯅ ꯁꯤꯜꯆꯔ ꯁꯨꯔꯤ ꯀꯀꯥꯁꯨ ꯐꯔꯦꯅ ꯄꯩꯁꯥ ꯈꯔ ꯋꯥꯠꯄꯗ ꯆꯪꯉꯒ ꯂꯨꯄꯥ ꯈꯤꯇꯪ ꯄꯤꯔꯣ ꯂꯤꯁꯤꯡ ꯑꯅꯤꯇꯪ ꯄꯤꯔꯣ ꯂꯤꯁꯤꯡ ꯃꯉꯥꯇꯪ ꯄꯤꯔꯣ ꯍꯥꯏꯗꯨꯁꯨ ꯂꯧꯕ ꯐꯪꯉꯦꯅ ꯀꯀꯥꯅꯒꯤꯁꯨ ꯑꯩ ꯁꯤꯜꯆꯔ ꯂꯥꯛꯄꯗ ꯀꯩ ꯏꯆꯦ ꯂꯥꯛꯄꯗ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯁꯨ ꯔꯦꯕꯤꯇꯥ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯎ ꯍꯥꯏꯅ ꯀꯀꯥ ꯑꯩ ꯏꯃꯥ ꯑꯗꯣꯝꯅ ꯆꯠꯄ ꯉꯝꯗꯕ ꯃꯥꯟꯗꯦꯗ ꯁꯨꯝ ꯃꯥꯅ ꯌꯨꯝꯗ ꯐꯝꯕꯗꯤ ꯀꯩꯕ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏꯅꯦ ꯌꯨꯝꯗ ꯐꯝꯕꯗꯤ ꯁꯔꯨꯛꯄꯨꯗꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯕꯕ ꯅꯪꯅ ꯌꯨꯝꯗ ꯐꯝꯃꯁꯨꯅꯦ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯁꯤꯜꯆꯔꯗ ꯁꯨꯝ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤꯗ ꯒꯨꯍꯥꯇꯤꯗꯨꯗꯤ ꯊꯝꯃꯟꯈ꯭ꯔꯦꯕ ꯃꯃꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯍꯟ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯕꯣ ꯑꯗꯨꯅꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯔꯦꯕꯤꯠꯇ ꯑꯩꯈꯣꯏꯗꯒꯤ ꯅꯣꯏ ꯍꯦꯟꯅ ꯁꯤꯡꯉꯤꯃꯤ ꯅꯣꯏꯗꯤ ꯇꯥꯎꯟ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯂꯩꯁꯥ ꯃꯤ ꯑꯣꯏꯔꯁꯅꯨ ꯂꯨꯅꯁꯨ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯁꯨ ꯑꯣꯏꯔꯁꯅꯨ ꯍꯧꯖꯤꯛ ꯀꯅꯥꯝ ꯃꯤ ꯃꯐꯝꯗ ꯊꯥꯖꯕ ꯍꯥꯏꯗꯨ ꯂꯩꯇꯦ ꯀꯣ ꯑꯩꯅ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡꯕꯨ ꯊꯤꯡꯒꯥꯏꯕꯒꯤ ꯗꯤꯁꯇꯔꯕ ꯇꯧꯕꯩ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀꯅꯥꯗ ꯀꯅꯥ ꯊꯥꯖꯗꯣꯏꯅꯣ ꯊꯕꯛ ꯄꯨꯅ ꯊꯕꯛ ꯍꯥꯞꯄꯤꯅ ꯄꯨꯔꯒ ꯃꯌꯥꯝ ꯀ꯭ꯔꯥꯏꯝ ꯊꯣꯛꯄ ꯌꯥꯎꯔꯤꯀꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯅꯪꯅ ꯌꯨꯝꯗ ꯐꯝꯕ ꯇꯜꯂꯒꯗꯤ ꯁꯤꯜꯆꯔꯗꯅꯦ ꯂꯨꯄꯥ ꯂꯤꯁꯤꯡ 5ꯇ ꯐꯪꯉꯁꯨ ꯂꯨꯄꯥ ꯂꯤꯁꯤꯡ 9ꯗ ꯐꯪꯉꯁꯨꯅꯦ ꯃꯗꯨ ꯁꯨꯕꯅ ꯀꯥꯟꯅꯩꯌꯦꯕ ꯑꯩꯅ ꯑꯩꯁꯦ ꯅꯣꯏꯗꯨꯗꯩ ꯊꯣꯔꯛꯑꯅꯤ ꯅꯣꯏ ꯃꯣꯏꯅꯥꯕꯣꯟꯗꯩ ꯊꯣꯔꯛꯑꯅꯤ ꯅꯣꯏ ꯒꯨꯂꯥꯞ ꯊꯣꯔꯛꯑꯗꯨꯒ ꯊꯣꯔꯛꯑꯅꯤ ꯊꯣꯡ ꯃꯄꯥꯟꯗꯒꯤ ꯑꯣꯇꯣ ꯇꯣꯡꯉꯅꯤ ꯃꯣꯏ ꯂꯨꯄꯥ 10 ꯑꯗꯨ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛ ꯇꯣꯡꯉ ꯁꯤꯜꯆꯔꯗ ꯂꯨꯄꯥ 10 ꯕꯁ ꯂꯣꯏꯔꯦ ꯑꯗꯨ ꯈꯛꯇꯅꯤ ꯑꯞ ꯗꯥꯎꯟ ꯂꯨꯄꯥ 10 ꯂꯨꯄꯥ 40 ꯊꯥꯗ 1200 ꯄꯤꯔꯒ ꯈꯔꯆꯥ ꯄꯨꯟꯅ 1500 ꯀꯛꯈ꯭ꯔꯁꯨ ꯊꯥꯗ ꯂꯤꯁꯤꯡ 9ꯗꯁꯨ ꯑꯗꯨꯝ ꯂꯦꯝꯃꯦꯕ ꯂꯤꯁꯤꯡ 3.5ꯗꯤ ꯑꯔꯥꯝꯁꯦ ꯂꯦꯝꯃꯤ ꯇꯤꯐꯤꯟ ꯇꯧꯔꯦ ꯌꯨꯝꯗꯩ ꯑꯗꯨꯝ ꯄꯨꯅ ꯆꯠꯄ ꯌꯥꯔꯦ ꯀꯀꯥꯅ ꯍꯥꯏꯁꯦꯀꯣ ꯇꯥꯕ꯭ꯔꯥ ꯔꯦꯕꯤꯇꯥ ꯌꯦꯡꯉꯨ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯅꯪꯅ ꯁꯨꯒꯗꯕꯅꯤꯅ ꯅꯪ ꯆꯠꯀꯗꯕꯅꯤꯅ ꯀꯀꯥ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕꯩ ꯅꯠꯇꯦꯀꯣ ꯅꯨꯡꯁꯤꯃꯟꯈꯤꯅ ꯁꯨꯝ ꯍꯥꯏꯔꯤꯅꯤ ꯀꯀꯥꯅ ꯍꯥꯏꯁꯦ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯀꯀꯥꯅ ꯅꯨꯡꯁꯤꯃꯟꯅ ꯍꯥꯏꯔꯤꯅꯤꯀꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯐꯝꯕ ꯇꯜꯂꯒꯗꯤ ꯁꯤꯜꯆꯔꯗ ꯁꯨꯝ ꯌꯦꯡꯉꯣ ꯃꯇꯥ ꯆꯥꯕ ꯁꯤꯜꯆꯔ ꯅꯪ ꯊꯕꯛ ꯇꯧꯔꯤ ꯀꯀꯥꯅꯒ ꯄꯩꯁꯥ ꯍꯥꯏꯔꯗꯤ ꯃꯇꯦꯡ ꯇꯧꯔꯛꯀꯗ꯭ꯔꯥ ꯌꯥꯏꯗ ꯀꯀꯥꯅ ꯐꯪꯕꯒꯤ ꯍꯥꯏꯕꯅꯤ ꯐꯅꯕꯒꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯅꯪꯒꯤ ꯁꯦꯞꯇꯤꯒꯤꯗꯃꯛꯇ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯁꯣꯁꯤ ꯃꯆꯥꯅꯨꯄꯥꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯍꯧꯖꯤꯛꯇꯕꯨ ꯅꯤꯡꯉ ꯄꯥꯔꯤ ꯋꯥ ꯅꯪꯗꯤ ꯅꯨꯄꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯇꯝ ꯉꯝꯄꯣꯠꯂꯅꯦ ꯍꯧꯖꯤꯛꯀꯥꯟꯗ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅ ꯐꯝꯕ ꯇꯜꯂꯒꯅ ꯁꯤꯜꯆꯔꯗ ꯌꯦꯡꯉꯣ ꯃꯇꯥ ꯆꯥꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯉꯥꯡꯒ ꯕꯁ ꯀꯥꯟꯗꯤ
ꯕꯥꯏꯛ ꯁꯣꯔꯨꯝꯗꯒ ꯁꯨꯔꯤꯁꯤꯗꯅ ꯂꯨꯄꯥ 5,000 ꯐꯪꯉꯦ ꯍꯥꯏ ꯑꯗꯨꯝ ꯁꯨꯔꯤ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯀꯣꯃꯤꯁꯟ ꯇꯨꯃꯤꯁꯟ ꯐꯪꯉꯗꯤ ꯂꯨꯄꯥ 5,000 ꯐꯪꯕ ꯑꯗꯨꯅ ꯀꯥꯟꯅꯗ꯭ꯔꯣ ꯒꯨꯍꯥꯇꯤꯗ 20,000 ꯐꯪꯉꯦꯅ ꯈꯜꯂꯁꯤ ꯅꯪ ꯊꯕꯛ ꯃꯐꯝꯗꯣ ꯅꯪꯒꯤ ꯔꯨꯝ ꯃꯅꯥꯛꯇ ꯂꯩꯔꯣꯏꯕ ꯒꯥꯔꯤ ꯆꯠꯀꯅꯤ ꯒꯨꯍꯥꯇꯤ ꯍꯥꯏꯁꯤꯗꯤ ꯍꯥꯟꯅ ꯅꯠꯇꯦ ꯅꯪ ꯐꯥꯠ ꯈꯤꯇꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯨꯇꯤꯕꯒ ꯐꯥꯠꯇꯤꯕꯒ ꯗꯀꯥꯏꯠ ꯇꯧꯕꯒ ꯑꯗꯨꯅꯤꯗ ꯀꯅꯥꯏꯁꯦ ꯅꯪꯅ ꯐꯝꯕ ꯇꯜꯂꯦ ꯍꯥꯏꯔꯒ ꯁꯤꯜꯆꯔꯗ ꯁꯨꯝ ꯌꯦꯡꯉꯣ ꯃꯇꯥ ꯆꯥꯕ ꯍꯣꯏ ꯄꯤꯔꯒ ꯂꯣꯏꯔꯦ ꯀꯀꯥꯅ ꯍꯥꯏꯕꯗ ꯍꯣꯏꯗ ꯑꯗꯨꯝ ꯐꯥꯒꯦ ꯇꯧꯕꯅꯤꯗ ꯅꯪ ꯍꯥꯟꯅ ꯊꯕꯛꯇꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯌꯨꯝꯗ ꯐꯝꯕ ꯍꯩꯅꯗꯦ ꯍꯥꯏꯔꯒꯅ ꯍꯥꯟꯅ ꯃꯇꯥ ꯆꯥꯕ ꯊꯕꯛ ꯑꯃ ꯌꯦꯡꯉꯣ ꯁꯤꯜꯆꯔꯗ ꯀꯣ ꯊꯕꯛ ꯑꯃ ꯐꯪꯉꯦꯗ ꯁꯨ ꯌꯥꯗꯦ ꯑꯃꯗ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯒꯅꯤ ꯑꯃꯗ ꯑꯃꯨꯛ ꯍꯪꯒꯅꯤ ꯑꯃꯗ ꯑꯃꯨꯛ ꯍꯪꯒꯅꯤ ꯑꯗꯨ ꯃꯇꯥ ꯆꯥꯗꯨꯒ ꯐꯠ ꯂꯥꯎꯅ ꯆꯪꯒꯗꯧꯕꯅꯤ ꯊꯕꯛ ꯁꯨꯕ ꯍꯥꯏꯁꯦ ꯈꯪꯗꯦꯗ ꯀꯀꯥꯗꯤ ꯁꯨꯍꯟꯅꯤꯡꯗꯦꯗ ꯑꯗꯨꯃꯥꯏꯅꯒ ꯑꯩꯁꯨ ꯆꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯐꯤꯒ ꯁꯥ ꯑꯃꯈ ꯇꯧ ꯍꯤꯡꯒꯣꯜ ꯈꯔ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯌꯦꯡ ꯑꯗꯨꯅ ꯄꯥꯝꯃꯦ ꯑꯩꯗꯤ ꯀꯣ ꯃꯤ ꯋꯥꯈꯜꯅꯤ ꯑꯗꯨ ꯁꯔꯨꯛꯇꯤꯅ ꯇꯦꯛ 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 ꯇꯧꯔꯒꯅ ꯐꯤ ꯃꯇꯦꯛ ꯁꯥꯔ ꯂꯩꯕꯅ ꯐꯩ ꯑꯩꯈꯣꯏ ꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯈꯔ ꯁꯣꯜꯂꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯃꯤꯑꯣꯏꯕꯗꯨꯕꯨ ꯀꯩꯅꯥꯅ ꯁꯣꯟꯕ ꯁꯣꯟꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯊꯃꯣꯏ ꯆꯥꯎꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯅꯣꯏ ꯕꯕꯥ ꯊꯕꯛ ꯇꯧꯔꯝꯕꯔꯣ ꯆꯨꯝꯃꯤꯗ ꯀꯀꯥ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅꯤ ꯀꯀꯥꯅ ꯑꯩꯁꯦ ꯅꯣꯏ ꯕꯕꯥ ꯊꯕꯛ ꯇꯧꯔꯝꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯇꯥꯕꯗꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯀꯥꯏꯅ ꯇꯥꯏꯌꯦꯕ ꯅꯣꯏꯒꯤ ꯅꯕꯨꯡꯂ ꯅꯨꯄꯥꯔꯥ ꯁꯣꯃꯣꯖꯤꯠꯇꯣ ꯁꯣꯃꯣꯖꯤꯠꯇ ꯀꯩꯅꯣꯝ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯊꯕꯛ ꯇꯧꯔꯝꯃꯤ ꯀꯥꯏ ꯍꯥꯏꯌꯦꯕ ꯊꯕꯛ ꯇꯧꯔꯝꯃꯗꯤ ꯃꯃꯥꯅ ꯄꯦꯟꯁꯟ ꯐꯪꯉꯝꯒꯅꯤꯗꯅ ꯅꯣꯏ ꯑꯩꯈꯣꯏ ꯄꯥꯡꯒꯟ ꯁꯣꯝ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯊꯕꯛ ꯁꯨ ꯀꯝꯄꯅꯤ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯉꯝꯃꯣꯏꯑꯕꯀꯣ ꯑꯗꯨꯏ ꯋꯥꯔꯤ ꯅꯣꯏ ꯄꯄꯥ ꯊꯕꯛ ꯇꯧꯔꯝ ꯇꯥꯔꯗꯤ ꯅꯣꯏ ꯃꯃꯥ ꯄꯦꯟꯁꯟ ꯐꯪꯉꯝꯒꯅꯤ ꯀꯔꯤ ꯋꯥꯔꯤꯒꯦ ꯑꯗꯨꯕꯣ ꯅꯦꯁꯟ ꯑꯃ ꯐꯪꯕꯒꯤ ꯍꯥꯏꯕꯗ ꯐꯅꯕꯒꯤ ꯍꯥꯏꯕ ꯁꯥꯎꯗꯦꯗ ꯍꯣꯏꯗ ꯁꯥꯎꯔꯣꯏꯗ ꯑꯩ ꯈꯪꯉꯤꯗ ꯑꯩꯅ ꯅꯨꯡꯁꯤꯃꯟꯅ ꯁꯨꯝ ꯍꯥꯏꯕꯅꯦꯕꯀꯣ ꯅꯣꯏ ꯄꯄꯥ ꯊꯕꯛ ꯇꯧꯔꯝꯕꯅꯤꯅ ꯃꯃꯥ ꯄꯦꯟꯁꯟ ꯐꯪꯉꯝꯒꯅꯤꯅ ꯑꯩ ꯋꯥꯔꯤꯗꯤ ꯗꯦꯕꯤꯇꯥ ꯄꯨꯛꯆꯥꯛꯀꯤꯗꯃꯛꯇꯗꯤ ꯀꯔꯤꯒꯨꯝꯕ ꯏꯀꯥꯏꯐꯝ ꯂꯩꯇꯕꯅ ꯈꯜꯂꯤ ꯏꯁꯥꯒꯤ ꯄꯥꯡꯒꯜꯅ ꯏꯁꯥꯅ ꯏꯔꯟ ꯇꯥꯟꯖꯕꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯕꯅ ꯈꯜꯂꯤ ꯀꯣ ꯑꯗꯨꯒ ꯅꯪꯅ ꯄꯥꯔꯠ ꯇꯥꯏꯝ ꯁꯨꯅ ꯍꯥꯏꯔꯒꯅ ꯁꯤꯜꯆꯔꯗ ꯌꯦꯡꯉꯣ ꯄꯩꯁꯥ ꯑꯦꯅꯤ ꯗꯨꯀꯥꯟ ꯕꯥꯏꯛ ꯁꯣꯔꯨꯝ ꯈꯪꯗꯦ ꯀꯥꯔ ꯁꯣꯔꯨꯝ ꯈꯪꯗꯦ ꯑꯦꯅꯤ ꯗꯨꯀꯥꯟꯗ ꯀꯣ ꯁꯦꯟ ꯑꯗꯨꯝ ꯐꯪꯉꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯩ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥ ꯌꯦꯡꯉꯣ ꯅꯪꯒꯤ ꯁꯤꯞ ꯌꯦꯡꯉꯒ ꯐꯒꯗꯕ ꯑꯃ ꯌꯦꯡꯉꯣ ꯊꯕꯛꯇꯣ ꯁꯨꯔꯒꯅ ꯐꯒꯗ꯭ꯔꯥ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯃꯃꯥ ꯌꯦꯡꯕ ꯑꯣꯏꯅ ꯐꯤꯁꯥ ꯅꯨꯡꯁꯥ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ
ꯑꯍꯟ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤꯅ ꯑꯩꯗꯤ ꯃꯗꯨꯅ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯈꯜꯅꯤꯀꯣ ꯇꯧꯕꯗꯤ ꯅꯪꯅ ꯁꯤꯜꯆꯔ ꯅꯛꯄꯅꯤ ꯁꯤꯜꯆꯔꯗ ꯁꯨꯕꯗꯤ ꯀꯔꯤꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯀꯥꯒꯤ ꯃꯤꯠ ꯌꯥꯗ꯭ꯔꯦ ꯄꯣꯊꯥꯅꯔꯁꯤ ꯀꯀꯥ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯩꯅ ꯅꯪꯅ ꯊꯕꯛ ꯆꯠꯀꯅꯤ ꯑꯗꯨꯒ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯇꯥꯔ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯀꯀꯥꯒꯁꯨ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯅꯪꯅ ꯒꯨꯍꯥꯇꯤ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯍꯥꯏꯕꯅꯦꯕ ꯀꯀꯥꯅꯀꯣ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯒꯨꯍꯥꯇꯤ ꯆꯠꯀꯅꯤ ꯍꯥꯏ ꯆꯠꯀꯦꯁꯨ ꯁꯤꯜꯆꯔꯗ ꯁꯨꯝ ꯇꯣ ꯑꯗꯣ ꯑꯩꯅ ꯇꯥꯕꯅꯤ ꯄꯄꯥ ꯊꯕꯛ ꯇꯧꯔꯝꯃꯦ ꯑꯗꯨꯗꯤ ꯃꯃꯥ ꯕꯦꯇꯣꯟ ꯐꯪꯉꯝꯒꯅꯤꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯀꯀꯥ ꯉꯥꯏꯈꯣ ꯃꯤꯅꯤꯠ 5ꯇꯪꯗꯤ ꯉꯥꯏꯌꯨ ꯀꯩꯅꯣ ꯅꯪꯕꯣ ꯅꯍꯥꯟꯒꯩ ꯉꯥꯏꯔꯒ ꯉꯁꯤ ꯉꯥꯏꯕꯤꯗꯕ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯤꯅꯤꯠ 5 ꯉꯥꯏꯔꯣ ꯀꯀꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯒꯦꯕ ꯅꯪ ꯊꯣꯛꯈ꯭ꯔꯗꯤ ꯀꯀꯥ ꯑꯃꯨꯛ ꯎꯏꯔꯅꯤ ꯌꯥꯝꯗ꯭ꯔꯦꯕ ꯃꯤꯅꯤꯠ 10ꯒ 2 ꯉꯥꯏꯔꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯂꯣꯏꯁꯤꯜꯂꯁꯦꯕ ꯑꯗꯨ ꯅꯪ ꯄꯣꯊꯥꯅꯤꯡꯉꯕ ꯍꯥꯏꯁꯦ ꯑꯗꯨꯗ ꯅꯪ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯣ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯤ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯅꯤꯠ 10ꯒ 2 ꯉꯥꯏꯈ꯭ꯔꯕꯅꯦ ꯑꯇꯣꯞꯄ ꯇꯧ ꯂꯩꯅꯤꯡꯉꯤꯕ ꯑꯩꯅ ꯀꯩ ꯍꯥꯏꯕ ꯇꯧꯋꯦ ꯏꯕꯨꯡꯅꯤ ꯍꯣꯏꯑꯕ ꯅꯠꯇꯦ ꯅꯣꯏ ꯄꯄꯥ ꯊꯕꯛ ꯇꯧꯔꯝꯕ꯭ꯔꯥ ꯍꯪꯉꯤꯕ ꯅꯣꯏ ꯏꯕꯨꯡꯅ ꯀꯩ ꯊꯕꯛ ꯇꯧꯔꯤꯕ ꯏꯕꯨꯡꯗꯣ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯔꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦꯔꯣ ꯔꯕꯤꯇꯥ ꯏꯕꯨꯡꯗꯣ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯑꯥꯔꯃꯤꯔ ꯀꯔꯤꯅꯣ ꯑꯣꯖꯥꯔꯥ ꯑꯝꯇꯪ ꯍꯥꯏꯔꯝꯃꯣ ꯑꯗꯨꯒ ꯅꯪ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯏꯕꯨꯡꯗꯣ ꯑꯣꯖꯥꯔ ꯀꯔꯤꯅꯣ ꯃꯤꯅꯤꯠ 10ꯇꯪ ꯉꯥꯏꯔꯦ ꯂꯣꯏꯒꯗꯕ ꯀꯀꯥꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯔ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯔꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ
ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯕꯒꯤꯗꯃꯛꯇ ꯀꯀꯥꯅ ꯍꯦꯟꯅ ꯊꯥꯒꯠꯆꯔꯤ. ꯏꯆꯟꯅ ꯇꯧꯖꯒꯗꯕ ꯊꯕꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯀꯣ. ꯑꯅꯥ ꯑꯌꯦꯛꯇꯒ ꯍꯌꯦꯡ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯁꯤ. ꯏꯆꯤꯜ ꯏꯅꯥꯎ 이때마 이나우 ꯏꯆꯟ ꯃꯌꯥꯝ. 오케이 바이 굿 나잇 레베타 굿 나잇. 레베타 굿 나잇 하라모. 레베타 카카 굿 나잇 오르시. 굿 나잇 하베모 ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯤꯡꯉꯩꯗ ꯊꯥꯒꯠꯆꯔꯤꯀꯣ. ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ. 레베타 굿 나잇 하라모. ꯀꯀꯥ ꯊꯝꯃꯒꯦ. ꯋꯥꯠꯂꯤꯗ ꯀꯀꯥ ꯑꯩꯒꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ. ꯀꯔꯤꯒꯤꯅꯣ? ꯇꯧꯔꯝꯃꯤ ꯍꯥꯏꯕꯅꯤ. ꯑꯣ ꯑꯣꯀꯦ. ꯀꯩꯒꯤꯅꯣ ꯉꯟ ꯇꯨꯝꯃꯣ. ꯅꯪ ꯊꯦꯡ ꯇꯨꯝꯃꯦ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛ ꯄꯨꯡ 12:30 ꯇꯥꯔꯦ ꯀꯣ. ꯇꯨꯝꯃꯣ. ꯌꯥꯝ ꯊꯦꯡ ꯂꯩꯅꯣ. ꯍꯛꯆꯥꯡ ꯁꯣꯛꯄꯅꯤꯀꯣ. ꯉꯥꯏꯍꯥꯛ LBꯗ ꯌꯥꯎꯔꯝꯃꯕꯅꯤꯅ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ ꯀꯣ. ꯊꯦꯡ ꯇꯨꯝꯃꯣ. ꯅꯪ ꯊꯦꯡ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣ ꯏꯁꯩ ꯇꯥꯔ ꯂꯩꯔꯝꯒꯅꯤ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯤ. ꯏꯄꯨꯡꯗꯣ ꯀꯣꯝꯄꯦꯅꯤ ꯄꯨꯡꯂꯥꯝꯇ ꯂꯥꯝꯕꯅꯦ. ꯑꯣꯍꯣ. ꯍꯣꯏꯗ ꯃꯥꯏꯁꯨ ꯀꯩꯅꯣꯝꯃ ꯑꯈꯪꯕ ꯇꯥꯔꯒꯦꯠ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯝ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯗꯅꯀꯣ. ꯑꯗꯣ ꯐꯔꯦꯅꯦ. ꯅꯪ ꯒꯨꯍꯥꯇꯤ ꯆꯠꯇꯣꯏꯔꯥ ꯁꯤꯜꯆꯔꯗ ꯁꯨꯗꯣꯏꯔꯥ ꯑꯝꯇꯪ ꯁꯦꯡꯅ ꯍꯥꯏꯔꯝꯃꯨꯁꯦ. ꯌꯥꯝꯗ꯭ꯔꯦ ꯃꯇꯝ ꯀꯨꯏꯗ꯭ꯔꯦ ꯂꯣꯏꯕ. ꯃꯤꯅꯤꯠ 10ꯇ ꯉꯥꯏꯔꯦ. 오케이 레베타. ꯅꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣ ꯌꯦꯡꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯃꯤꯅꯤꯠ ꯃꯔꯤꯇꯪ ꯂꯩꯕꯤꯌꯨꯀꯣ. ꯑꯗꯨꯒ ꯅꯪ ꯇꯨꯝꯃꯨꯔꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯆꯠꯄ ꯌꯥꯔꯅꯤ. ꯅꯪ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯤꯁꯤꯀꯣ.
oke beta adubu ibunga lung cha leminau ko inamagasu lung cha leminau jadi nangna suning matagasu nang tabakto sum mata chaba jengo pisa lon sadusu mirai ganu ko sum to oke beta good night urasiko hayang muk unarasi chinau na tabako kaka good night kaka good night maram opa nungsibi chaniko kaka na jamu yang nungsi maram mogu nangna mata chagadaba oba tagadi dum try tawro adu gwati chapodudi adu thaman ngere ko beta good night urasiko mayam chinau nusiraba chinau mayam LB-da mahangapiramadamakta chinau mayam abu haningai den thagatsari ko naitaga hayeng haiba numtusu laga kamu mayam famda ai miyung tahanba ngamna honajage ko chinau mayam masigidi mayam chinau bye urasi good night urasi yang good night urasiko chinau mayam naitaba hayemu unasi masigiti mayam bye urage oke mayam good night